मैम कोई हुजी लेजरी से कोई इम्फाल ईस्ट की को थांगापात परेंग लेबदो मैम आदा लेसिना थांगापात परेंग दोनी को आई जूम तौजरके थांगापात की लंबी लेबदो से चलेसे थांगापात मपांगी लंबी परेंग दोनी अदुगा सोम नाकनगी लंबी सिदा ओई थांगबा साइडता हाइतारे अवांगलोम थांगबा साइडता मैमनसु एकमी फर्टिलिटी की मैम बिल्डिंग लेबदो अदुगी हेक अवांग थांगबदा लेबा युमसे हंदक रिसेंटली लेखिदबा कदांबनगी लाइबक थिगबा थौदोक्ता लेखिद्रबा अथौबा माइकेल देव की मैम संगाइनिको मैम मपानदगी येंगबा मतमददी मैम कोइना सुम ताजबा मतमदा युमसे कोइ चेकना साइ चाउना साइ पैसा याम पाइरमगद्रा मोइसिबो वाता पादना लेजाला हाइबगी वाहंगसे मैम हंगबिरम बाय खोइना सुदुम स्टिल हंगजरी अथौबगी युममना सुमाइना कोइ चेकनागा सादना खोतना तौरगा कोइ मैमदा कोइ हेक फर्स्ट टाइम दा मैम इंप्रेशन नम लेतना हेक उ मतमदा हेक पांगनिंग युम हाइबमस लई पांगनिंगदा युम हमस लई मैमगी इमेज ता करी करम फील तौबनो हाइबदि खंगद्रे अदो मैम सिमेट्रिक्स टीम लाक्चरी से इमुंग मनुंगी अवा नुंगाई सोइदन लेरगनी हाइतारे इमुंग मनुंगी अवा नुंगाई से कोई करी करी लई हाइबदुसु मैम हंगजगे लोइनना इमुंग मनुंगी मियोसिंगसी गवर्नमेंट की थबक तौबो यावब्रा अदुगा कोई युमसी करीगिदमक्ता कमाइना कोई चाउना सारिबनो युमसिबु तसेंगना नुंगाइबदि याइफबा युम अमा ओइब्रा हाइबदो मैम हंगिंगमगनी सिमेट्रिक्स सिसु ngasi अखोइना लाक्चरीबसी मैम युमगी नुंगाइ याइफबा ngakthagi nate इमा लेबाकिदमक अथौबसिना मयामगिदमक्ता मांगजिल थाना चटखरगा अखोइना करीगिदमक्ता अथौबसिगिदमक्ता मयामना कोइगी मिनुंगसी ओइबा खर खजितंग लई मनामतंग ओइरसु मिनुंगसी ओइबा वाहि अमतंग ओइरसु अदुगा अथौबगी इमुंगसिगी माइकैदगी मणिपुरगी चिंखोंग चिंयादा ngakतुना लैबिरिबा इचिलाव खुदिंगमक्ता थमोइसिबु पेनगदबा वाहि हाइतारे पुक्लिंग थगतपा याबा वाहि करी करी फोंदोरकपनो हाइबदो मैम इमुंगसिगी कोइ लेखिद्रबा कोइ इनाव अथौबा माइकेल देव नोंथोंबमगी मैम महाकी अपोक्पी अमदि महाकी मयामबा लेजरिबा मयामबा मंगानि लेरिसे माना कोइ मचिमनाव तरुक सुबसिगी इक्तोम तोमबनि हाइना अखोइदसु हाइबिरैको माइकेल देव नोंथोंबम तसेंगना महाक लाइरिक यामना कोइगी पामजाबा एजुकेशनल क्वालिफिकेशन सु आयौना तमजरुरबा अदुगा इमा लेबाकपुसु याम नुसिजाबा मियोय अमनि हाइबसि अखोइना ngasi इमुंग मनुंगी मियोय सिंगा हाइपेट चावरकपा वारि सानबा मतमदा अखोइना अखोइ खंबा फंगजै अदो मैम इमुंग मनुंगदा अखोइ चंजगे अदुगा मयामबसिंग लेरिबा अमदि अथौबा पोक्पी इमादुगा उनजदुना वारि वताइ सागे करी करी अखोइ फोंदोकपिरकपनो हाइबदो मैम तामिनसिको मैम अथौबा महाकना लेबिरंबा संगाइनि अखोइना लाक्चरीबसे चंजरइबसे अदो मयामगी थमोइदा करी फाउबिबनो हाइबदो होरेन प्रोग्राम येंगलगे मनुंग अमदि लोइरब मतुंगदसु फोंदोकपिरउ अमदि अथौबगी मयामबा दादा आइगे यामबा सिदा लेपगा लेरेको महाकसु उनजदुना वारि वताइ सागे करी करम मोंगदा इमुंग असि रन तौबिरिबगे अवारा पासिंगना करी करी लेबा हाइबगी मतंगदो मैम तक लाक्सगे यामबा हान मक्तदा सिमेट्रिक्सगी लाइव थाजरिको तराम नोक्चरे माइक्रोफोन से अमता हापचगे यामना ngangi मैम तानबा यामगी मिंगसे अमतंग थंबियो हानबदा आई नोंथोंबम सुनील यामबा यामदा हामबा मक्तदा आइना रिक्वेस्ट अमतंग तौजगे मदुदी मणिपुरगी मियामदा थौना पीबा वीडियो अमो ओहेनसिंग ngasi वीडियो से कप्पा लावबा खोंबसे तामंदना मयामगी थमोइसिदा चोकथबा अमा लाकपगी ममी अमा उबा फंगजे दुनसु यारि मखै कप्पा लावबा खोंबगी ममी सेमा ngasi दुमिसे यारिगै इसागी थमोइदा आई कप्परोय आई इनावगी दमक्ता कप्परोय हाय वखलसे मसाइगे बुदि कप्पबुदि लेबिरमे यारिगै खोइना सु रिक्वेस्ट तौजबदुनिको यामा सिसिमाइ तंगाइ फदना यामना ngakpiyuko यामा मिंग थंबियो तंग आई हमसे हाइजगरे नोंथोंबम सुनील नोंथोंबम सुनील यामा लेखिद्रबा इनावसिगी मयामबा क्या याइमो गदोइनेबा इचिनावसे खोइ ताजब तरुक ने हाय नुपांगा तो युम पानबसिना कना कना पालबा माइकेल देव सिना पाखंग ओइब्रा माइकेल देव सिना पाखंग ने मा मयुम पांथि अदुगा अखोइ कनो पाले माइकेल देव सिगताने अखोइ कनो जिगा ब्रदर जिगाना ब्रदर जिदि तोंगाना थांबे ब्रदर जि खितंग गबत लैरे होय हाइबदि ब्रदर से अखोइ खितंग कनो लैरे मा कनो सम आई हाइ पंजनिंग रे अपोक्पीदि मतौ क्रमना लैरि हौजिकसे अवाम सा मतौ क्रमना खांगलि खतंग थांबियो या मासे अखोइ याम्बा हंजे सिगा मागा ओइदोनिको सिना इमानी इमाजिगा मागा कन तौगा दुम कनो तौमिना लैरि याम्बाजिसु कइम ngam याम्बाजिसु सोले अदुगा इमाजिसु सोले सोलबनिना नोंता कनो तौने जु ngam कइनोदा मसा मयाम जिगी बार पुबदा मा वारेबा यामा लेखिद्रबा इनाउसी मसा मेरिट याम लೈ हाइको क्लास 1 क्लास क्या दनो रेंग 1 तारगा लाइ गाइसु हाइ माकी अफबा साइड हाइ तारे
ꯀꯔꯤ ꯀꯔꯤ ꯂꯩ ꯃꯌꯥꯝꯗ ꯇꯝꯕꯤꯕ ꯌꯥꯕ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯜ ꯕꯤꯗ꯭ꯌꯥ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯀ꯭ꯂꯥꯁ 6 ꯐꯥꯎ ꯑꯗꯨꯒ ꯀꯩꯅꯣꯗꯒꯤ 7ꯗꯒꯤꯅ ꯅꯠꯇꯦ ꯕꯦꯜ ꯑꯦꯀꯥꯗꯃꯤ ꯀꯩꯅꯣꯒꯤ ꯏꯌꯥꯔꯄꯣꯔꯠ ꯆꯉꯥꯡꯉꯩ ꯏꯌꯥꯔꯄꯣꯔꯠꯀꯤ ꯁꯤꯗ ꯀ꯭ꯂꯥꯁ 7ꯅꯦ 8ꯅꯦ 9ꯅꯦ 10ꯅꯦ ꯇꯝꯃꯛꯄ ꯑꯗꯨꯗ ꯃꯥꯒꯤ 10ꯁꯦ ꯐꯥꯔꯁ ꯀ꯭ꯂꯥꯁꯇ ꯐꯥꯎꯔꯛꯑꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯂꯣꯏꯔꯀꯥꯟꯗ ꯍꯥꯔꯕꯔꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯆꯉꯥꯡꯉꯩ ꯏꯌꯥꯔꯄꯣꯔꯠꯀꯤ ꯀꯩꯅꯣꯁꯤꯗ ꯀ꯭ꯂꯥꯁ 11 12 ꯇꯝꯃꯛꯄ ꯁꯤꯗꯁꯨ ꯃꯥꯁꯦ ꯐꯥꯔꯁ ꯀ꯭ꯂꯥꯁ 2 ꯐꯥꯎꯔꯛꯑꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ MIT ꯃꯅꯤꯄꯨꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯇꯦꯛꯅꯣꯂꯣꯖꯤ ꯑꯣꯐ ꯀꯩꯅꯣꯁꯤꯗ ꯃꯅꯤꯄꯨꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯗ MITꯗ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯃꯛꯄ ꯑꯗꯨꯗꯁꯨ ꯃꯥꯁꯦ ꯐꯥꯔꯁ ꯀ꯭ꯂꯥꯁꯇ ꯃꯥꯒꯤ ꯕꯦꯟꯁꯦꯂꯔ ꯐꯪꯉꯛꯄ BE ꯐꯪꯕ ꯂꯣꯏꯁꯟꯕ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯅꯦꯕ ꯑꯗꯨ ꯃꯁꯥꯁꯦ ꯊꯕꯛ ꯐꯪꯗꯕꯩ ꯃꯉꯣꯟꯗ ꯅꯤꯡꯍꯟꯅꯕ ꯀꯌꯥ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯁꯦ ꯊꯕꯛꯇꯁꯨ ꯀꯌꯥ ꯆꯤꯜꯍꯥꯎ ꯊꯤꯟꯗꯦ ꯃꯌꯥꯝꯕꯅ ꯇꯧꯔꯤꯕꯁꯤꯡꯁꯤꯗ ꯑꯍꯦꯟꯕ ꯃꯥꯒꯤ ꯀꯣꯛ ꯄꯨꯊꯣꯛꯑꯒ ꯍꯥꯞꯆꯤꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯈꯔ ꯍꯤꯡꯃꯤꯟꯅꯕ ꯉꯝꯃꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯈꯔ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯈꯥ ꯇꯥꯕ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯊꯕꯛꯁꯤꯁꯨ ꯄꯩꯁꯥ ꯄꯤꯔꯒ ꯊꯕꯛ ꯇꯧꯔꯣꯏ ꯃꯥ ꯃꯁꯥꯁꯦ ꯈꯔ ꯑꯆꯨꯝꯕ ꯑꯣꯏꯒꯜꯂꯦ ꯍꯥꯏꯕꯗꯤ ꯑꯆꯨꯝꯕ ꯄꯥꯝꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯑꯆꯨꯝꯕ ꯄꯥꯝꯕ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯆꯨꯝꯕ ꯄꯥꯝꯕ ꯍꯥꯏꯔꯒ ꯑꯃ ꯇꯧꯕꯗꯣ ꯌꯥꯝ ꯃꯥꯜꯂꯦ ꯑꯗꯨꯃꯛ ꯅꯠꯇꯦ ꯃꯥꯗꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅ ꯆꯨꯝꯊꯣꯛꯑꯒ ꯀꯔꯞꯁꯟ ꯂꯩꯍꯟꯗꯕ ꯀꯔꯞꯁꯟ ꯐ꯭ꯔꯤ ꯄꯩꯁꯥ ꯌꯥꯎꯗꯕꯤꯗ ꯊꯕꯛ ꯇꯧꯕ ꯃꯦꯔꯤꯠꯇꯩ ꯈꯟꯖꯔꯒ ꯃꯦꯔꯤꯠꯇꯩ ꯈꯜꯂꯛꯄ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯑꯄꯥꯝꯕ ꯑꯩꯒꯤ ꯆꯥꯅꯕ ꯊꯕꯛ ꯇꯧꯅꯤ ꯍꯥꯏꯕ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯕꯛ ꯐꯪꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯕꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯔꯒ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯕ ꯃꯥꯅ ꯈꯔ ꯊꯕꯛ ꯄꯨꯁꯜꯂꯝꯃꯤ ꯑꯗꯨ ꯇꯧꯅ ꯃꯥꯁꯦ ꯃꯔꯛ ꯃꯔꯛꯇ ꯂꯈꯅꯧꯗ UPꯗ ꯀꯩꯗ SSBꯒꯤ ꯃꯥꯅ ꯗꯤꯐꯦꯟꯁꯀꯤ ꯑꯥꯔꯃꯤꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯄꯥꯝꯖꯩꯕ ꯑꯗꯨꯗꯣ ꯃꯥꯒꯤ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯗꯤꯐꯦꯟꯁꯀꯤ ꯃꯣꯏꯒꯤ ꯁꯤꯚꯤꯜꯒꯤ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯂꯦ ꯑꯗꯣ ꯃꯥꯁꯦ ꯃꯦꯟ ꯏꯟ ꯏꯟꯗꯤꯌꯥ ꯑꯣꯏꯗꯕꯅꯤ ꯍꯤꯟꯗꯤꯁꯦ ꯌꯥꯝꯅ ꯕ꯭ꯔꯪ ꯉꯥꯡꯕ ꯉꯝꯗꯕꯅꯤꯅ ꯍꯤꯟꯗꯤ ꯈꯔ ꯂꯠꯈꯤꯕ ꯏꯪꯂꯤꯁꯇꯗꯤ ꯌꯥꯝꯅ ꯕ꯭ꯔꯪ ꯄꯥꯏꯕ ꯑꯗꯨꯅ ꯍꯤꯟꯗꯤꯁꯦ ꯈꯤꯇꯪ ꯂꯠꯇꯕꯣꯏ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯃꯃꯥꯂꯣꯟ ꯑꯣꯏꯗꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯗꯒꯤ ꯑꯣꯏꯅ ꯃꯣꯏꯒꯤ ꯃꯤꯁꯦ ꯑꯣꯏꯅ ꯈꯟꯈꯤꯕ ꯑꯗꯨꯒ ꯃꯥꯒꯤ ꯕꯩꯕꯥꯒꯤ ꯀꯩꯅꯣꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯀꯥꯟꯗ ꯍꯤꯟꯗꯤꯒꯤ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯂꯠꯂꯦꯅ ꯃꯥꯁꯦ ꯈꯠꯇꯣꯛꯑꯒ ꯊꯝꯃꯝꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤꯗꯤ ꯍꯤꯟꯗꯤꯁꯦ ꯃꯣꯏꯗꯤ ꯃꯃꯥꯂꯣꯟꯅꯤꯅ ꯈꯥꯡ ꯉꯝꯕꯅꯤꯅ ꯏꯟꯇꯔꯚ꯭ꯌꯨꯗ ꯃꯈꯣꯏꯅ ꯑꯗꯨꯝ ꯃꯥꯔꯛꯁꯦ ꯈꯔ ꯍꯦꯟꯒꯠꯂꯒ ꯑꯗꯨꯝ ꯂꯧꯈꯤꯕꯅꯤꯅ ꯃꯣꯏꯅ ꯊꯕꯛꯇ ꯁꯛꯁꯦꯁ ꯄꯥꯏꯕ ꯉꯝꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯇꯔꯟꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣই ꯃꯅꯤꯄꯨꯔꯗꯩꯗꯤ ꯍꯤꯟꯗꯤꯁꯦ ꯈꯔ ꯂꯣꯏ ꯂꯩ ꯊꯥꯏꯕ ꯂꯩ ꯊꯥꯕꯅꯤꯅ ꯍꯤꯟꯗꯤ ꯉꯥꯡꯕ ꯉꯝꯗꯦ ꯍꯩꯇꯦ ꯍꯥꯏꯕ ꯅꯠꯇꯕ ꯂꯩ ꯈꯔ ꯊꯥꯕꯅꯤꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤꯁꯦ ꯄꯥꯔꯁꯣꯅꯦꯜꯂꯤ ꯃꯦꯟꯂꯦꯟꯁꯦ ꯏꯟꯗꯤꯌꯥꯅ ꯍꯤꯟꯗꯤ ꯆꯠꯅꯕꯅꯤꯅ ꯃꯣꯏꯅ ꯑꯗꯨꯒꯤ ꯊꯕꯛ ꯇꯧꯗꯣꯏꯅꯤꯅ ꯍꯤꯟꯗꯤꯅ ꯇꯧꯗꯣꯏꯅꯤꯅ ꯑꯗꯨꯒꯤ ꯐꯖꯅ ꯂꯠꯄ ꯃꯔꯩ ꯊꯥꯕ ꯉꯥꯡꯕ ꯉꯝꯗꯕꯅꯤ나 ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯊꯕꯛꯁꯤ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯈꯟꯗꯕꯁꯨ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯅꯣꯔꯠ ꯏꯁꯇꯔꯟꯗꯒꯤ ꯃꯅꯤꯄꯨꯔꯗꯩ ꯂꯥꯛꯄꯅꯤꯅ ꯊꯕꯛꯁꯤ ꯖꯣꯏꯟ ꯗꯤꯐꯦꯟꯁꯇ ꯍꯥꯞꯄꯤꯔꯛꯇ꯭ꯔꯦ ꯃꯥ SSBꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯌꯥꯝꯕ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯌꯥꯝꯕ ꯍꯣꯏꯒꯤ ꯃꯌꯥꯝꯅ ꯁꯨꯝ ꯎꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯉꯁꯥꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯝꯐꯥꯜꯗ ꯂꯩꯔꯦ ꯏꯝꯐꯥꯜ ꯃꯌꯥꯏ ꯆꯕꯨꯛꯇꯗꯤ 0 ꯀꯤꯂꯣꯃꯤꯇꯔꯗꯤ ꯂꯩꯔꯤꯁꯦ ꯌꯨꯝꯁꯨ ꯕꯤꯜꯗꯤꯡ ꯌꯥꯝ ꯋꯥꯡꯅ ꯁꯥꯏ ꯑꯗꯨꯒ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯑꯣꯏꯔꯝꯒꯅꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯃꯌꯥꯝ ꯂꯩ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯀꯣ ꯑꯗꯣ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯄꯔꯁꯦꯞꯁꯟ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯇꯥꯕ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯠꯌꯦꯡꯗ ꯊꯃꯣꯏꯗ ꯇꯥꯕ ꯃꯃꯤꯗꯨꯅꯦꯕ ꯌꯥꯝꯕ ꯏꯃꯨꯡꯁꯦ ꯃꯇꯧ ꯀꯔꯝꯅ ꯔꯟ ꯇꯧꯔꯤ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯥꯎ ꯀꯣ ꯃꯥꯏꯀꯦꯜ ꯗꯦꯕ ꯅꯣꯡꯊꯣꯝꯕꯝꯅ ꯀꯗꯥꯏ ꯐꯥꯎꯕꯗ ꯏꯃꯨꯡꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯕꯒꯦ ꯄꯥꯈꯪ ꯑꯣꯏꯅ ꯀꯗꯥꯏ ꯐꯥꯎꯕꯗ ꯀꯠꯊꯣꯛꯄꯤꯔꯝꯂꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯌꯥꯝꯕꯁꯤꯡꯒꯤ ꯁꯦꯕꯥ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯑꯊꯧꯕ ꯄꯣꯛꯄꯤꯒꯤ ꯀꯗꯥꯏ ꯐꯥꯎꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯒꯦ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯑꯍꯣꯕ ꯂꯩꯍꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯌꯥꯝ ꯃꯇꯪ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯍꯤꯡꯉꯤꯉꯩ ꯃꯇꯝꯁꯦ ꯁꯤꯗꯗꯤ ꯃꯥꯒꯤ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯁꯦ ꯂꯣꯏꯔꯀꯥꯟꯗ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯁꯦ ꯄꯥꯁ ꯇꯧꯔꯦ ꯐꯥꯔꯁ ꯀ꯭ꯂꯥꯁꯇ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯕꯁꯤꯡꯁꯤꯒꯤ ꯃꯥꯅ ꯁꯄꯣꯔꯠ ꯌꯥꯝꯅ ꯇꯧꯔꯝꯃꯦ ꯃꯥꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯅ ꯃꯥꯅ 60% ꯄꯨꯔꯝꯃꯦ ꯑꯗꯨꯒ ꯃꯥꯁꯦ ꯊꯕꯛꯇ ꯀꯌꯥ ꯆꯤꯜꯍꯥꯎ ꯊꯤꯒꯟꯗꯦ ꯃꯣꯔꯦꯗ ꯑꯩ ꯃꯌꯥꯝꯕ ꯌꯥꯏꯃ ꯑꯩꯒ ꯃꯥꯒ ꯀꯔꯕꯥꯔ ꯈꯔ ꯆꯠꯄ ꯍꯧꯋꯦ ꯀꯩꯅꯣꯗ ꯏꯃꯨꯡꯁꯤꯒꯤ ꯀꯩꯅꯣ ꯄꯨꯕ ꯉꯝꯅꯕ ꯆꯔꯥ ꯄꯨꯕ ꯉꯝꯅꯕ ꯑꯗꯣ ꯆꯔꯥ ꯄꯨꯕ ꯉꯝꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯣꯔꯦꯗ ꯃꯇꯝ ꯈꯔ ꯆꯠꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯤꯒꯤ ꯚꯔꯥ ꯁꯨꯝ ꯍꯨꯟꯕꯗꯣ ꯉꯝꯃꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯚꯦꯟ ꯑꯃꯈꯛ ꯁꯦꯀꯦꯟ ꯍꯦꯟꯗ ꯂꯧꯔꯦ ꯂꯨꯄꯥ 1,10,000 ꯄꯤꯕ ꯑꯃꯈꯛ ꯂꯧꯖꯔꯒ ꯏꯁꯥꯃꯛ ꯏꯕꯥꯏꯒ ꯃꯥꯒ ꯇꯧꯔꯒ ꯂꯦꯕꯔ ꯇꯤꯡꯗꯕꯤꯗ ꯏꯕꯥꯅꯤ ꯈꯛꯀꯤ ꯇꯧꯔꯒ ꯗꯥꯏꯔꯦꯛ ꯄꯣꯠꯁꯦ ꯂꯧꯕ ꯆꯠꯂꯝꯃꯦ ꯂꯨꯄꯥ 50,000 ꯍꯨꯝꯐꯨꯒꯤ ꯑꯗꯒꯤ ꯂꯨꯄꯥ 50,000 ꯍꯨꯝꯐꯨꯒꯤ ꯁꯨꯝ ꯇꯧꯗꯨꯅ ꯈꯔ ꯆꯥꯎꯊꯣꯛꯑꯒ ꯁꯨꯝ ꯍꯤꯡꯕ ꯉꯝꯃꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯕꯗ ꯏꯅꯥꯎꯄꯥꯗ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯉꯝꯃꯦ ꯑꯗꯨꯒꯤ ꯇꯧꯅ ꯏꯅꯥꯎꯄꯥꯁꯦ
MPS ก็ยี่ MPS นี่เราว่ามันปู Public Service Commission ที่ช่วย exam ท่าว่ายาวเมก question leak เว้ยนะตัวบุตรกี้ไปขาดตัวอีรังตรงนั้นกี่บุตรกี้ไปขาดตัวใกล้กี่บุตรกี้มาดูกี่ไปขาดตัวมาท่าแบบจัดประกันได้ exam leak เว้ยบุตรกี้อดุมquestion leak เว้ยบุตรกี้พวกเลยอีรังตรงนั้นกี่บุตรกี้อดุมกูน่ะกูน่ะมุไปขาดตัวมุขันเล็กคนเล็กให้บุตรมีสุขเราให้ได้ qualify เว้ยเป็นเลยที่นะสักการณ์มาดูมีใครเราก็มุทุบจันกันเลยอะดูเอาคุยที่น้องป่าดูกี่ไปชับปุถุก็ถ้าว่ามาสั่งใบเจ้อาจิการเดชเอโซ่มาอวยบ้านนั่นแต่สิ่งที่ยังถ้าว่ามา MPS ได้เราที่ไปชาคราจะดูการสันตรงไหนไอ้ที่มีคนที่มันน้อยตัวให้บ้านนั่นตัวบริษัทคนที่มันนะข้าตัวบุตรเราบุตรเอาคุยที่หลักตารางมากุลมางามตารางมากุลมาดูคุดตัวปุถุง่ายดีเลยที่กันอยู่ได้อีป้าตัวมาสร้างมาสร้าง LDC เป็นที่ดีพาร์ตเมนต์ LDC มาสร้างก็อวยกันเลยแบบนี้นะมาสร้างตัวลูกชีก็ทางโน้นนะบัดมาวันเดียวว่ากี่อะดูว่าอีป้าจีจูมาตั้งกุยนะพอมึงเดียตาก็คุยพัมเชนก็ใจเย็นจะสับปังกันเดินนะซาบะทับปังกันเดินนะซาบะจับมันนี่เดียจ้างกันเดินนะตัวก็ดูมากี่ปุ่นชีตัวดุนลงกี่อะดูว่าน้องป้าเจ้าทำไมนะตัวพวกกี่ปุ่นฉันจีเดินมาป้าว่าพวกพวกอู่จีเดินมาไอ้เห็นว่าบินเนสตัวอีบ้าตัวอันเต็กตัวอีบ้าตุกันเจ้าไม่ยามเมื่อกี้กันว่าจีเดินไอ้เห็นว่ากันเอ็กซ์ตร้ากันหับจันนะบ้านว่านะตุกันน้ำมันห่างไงสิกระไรแต่เนาะตุกันสิมันมีไก่เก่าอีกระไรแต่ห่างมันก็รีตุกันเนาะให้ดูตั้งทำอยู่ไหมสินะคุยกี่กุนูมังกี่ดะอะดูอาชีพตุกันห่างไปเดียวที่ห่างมาได้คนพาสตัวไปกันว่าเจ้ตุกันเจ้คุยกี่จิกันเห็นแต่ละมาตัวเอ๋ฮะนะเย็นขากโยละไม่มีเงินเด็กเย็นตารามากุลละมาขากเราเลยยุ่งแต่จู่ตุ้มมังอาตาราขากเราไม่ได้ชุ่มตารากุลเลยเด็กยังใครที่จ้ามาสมัยตัวก็จะนี่บุกเลยละไม่อะดูก็เด็กอาเห็นแบบวัดประตูนั้นมีเงินเด็กมีเงินเด็กเย็นกุลละมากุลทรามาตุ้มตัวก็ไม่โยละมาเด็กเย็นตุกันตัวจู่กันว่าตัวเด็กมาตั้งขราสมวาร์ปเด็กคุยงำกี่เดือนทุบสังกันเลยอะดูเด็กเย็นกี่กระบะสิไม่ปักคิดเลยไม่ปักคิดเลยเด็กคุยกันว่าหลายจัดบัดผู้ไกลกาลักเด็กคุยเชนน้ำยิ่งจัดที่บ่อะดูนะอะดูพูดท่ากี่เด็กปลับหาแล้วก็ผมทุกขี้ไปเด็กคุยเดงำเด็ดนะมูตุกันมาซ้ำมูเขาเลยเจนะครับมีเงินได้ปูในข้างเดลังในตัวก็คุยเจอินเวสมาซ้ำมีเงินได้ปูเลยอะดูอินเวสมาซ้ำตัวก็พามาสิมาซ้ำพามาเจนะตัวเดินปูใช่เด็กคุยเจพามาสิยังมาทั้งเดพามาสิมาซ้ำเขาตัวอะดูจู่ที่ได้กี่ประชาชนถ้าได้บังงำเด็ดนะพามาสิจู่มาตั้งขราตัวก็ที่ได้หาไปหาตัวไปตัวก็ดุ้งตัวเลยที่ได้ตัวยาวเท่านี้ก็สามารถสังเกตนี่นะคุยอยู่กันจู่ดุ้งฉีบไปตาตัวเลยอะดูมาทั้งเดพามาชี้ดูตรงในด้านของมึงกับเราตรงนะเก็บไปเต้นยามปิกปอดมาตรงเช่นไปชิมหาตรายกี่เสร็จนี้กี่ปอดขันเราเลยก็อาต้องชากระป๋าหัวเอ๋อาดูเด็กมุขันกระชากระป๋าด้วยนะตัวจัง8 9ใช่เด็กมุชานปอดขันกระหาปะก็มาซ้ำมาสู้ขันกระหาเปอาต้องให้หาปะก็มุตัวยี่ปรากฏตัวเปเลสตัวเฮาส์ในสเตชันนี้เปเลสตัวเฮาส์มึงเปเลสสเตชันนี้นะจีจีคนวังแต่ค่อยจีจีตัวก็รันได้จีสิได้ดาวคุยใช้กันมาจากไกลๆที่ส่งมาจากไกลๆที่ใช่ชนะคุยน้องป้าตัวมันจะได้หิ้งงี้มาตำดามานะเขาเริ่มมาปันที่เจียนนะคนนั้นเขาโตก็อาสมัยโตก็เขาเบรกอัพโตเลยไอ้ที่มาปันได้โพสเจียนแล้วก็ดูการที่ได้โพสหักกัดเรามาตรงได้ยวนไปทับเสมูนี่กับบาดูกันใช้เป็นมินนะรัมบะดูก็มูนี่โพสยามในมูดีน่ะกันว่าโตปีแล้วนุ่งกันว่าโตน้อยนะคุยพาริจุยนะโตก็ได้กี่อินเดียกี่โปรดักชั่นที่เช่นนั้นบันเนี่ยโตก็ได้กี่คุยเจวาตีได้กี่กันได้กี่ปวดมาจิเจียเลยกันว่าได้กี่ฮาริยานะได้กี่คุยเดลีได้กี่กันเขาก็สุ่มเจียนบะอาสมัยนั้นไปซ้ำๆนะไอ้กี่อีน้องป้าสินะมานะมารวลขระทกปะให้กันละวางวารีวัตไตสาบะโอ้ยนุ่งไอ้บุคคล negotiation ให้ภาษาดับว่า negotiation ให้ภาษาฮินดีเสียแบ่งงานนั่นก็ด้วยนี่นะทรามันนี่ปริมาณนั้นสารกันต้องเป็นโอ้โหเฮ้ยมารุนสิมานะทกปนินะมากิมานะแม่หน่อยว่า business support ปีบีระพูดเจนทกเจนputok pusin เจตบีบเนี่ยอะดูมาเลยทราบนี่นะยามบ่ business ดีวาระนี่นะยามก็วาระนี่ 80% down จัดครับอะดูว่าคุยbackbone ที่เด็กเปิดจักมาเนี่ยจิตเลยว่ามาเลยกี่ตัวบ้างไอ้ที่ยังเล่นชูมาปังกันปูก็ต้องปวดตัวอะดูปูบังคับเลยที่เก็บเปิดจักมาเนี่ยอะดูว่าคุยเดี๋ยว 80% down เลยว่าสิอะดูไม่ตัวก็คุยปุ่นน่ะ family มานี่มังอาเจ้คุยปุ่นน่ะเอาว่าอาปาไอ้แต่กันว่าต้องเดือดบิดามานว่าลิมาโนตัวนั่งนี้นั่งที่ที่นั่นเดือดบิดาลูกภาษามาฟังพูดว่าคุยมาเสียเย็นอะไรก็ทราบเนี่ยยามมายุ่มเสส่วนนักการยุ่มกี่บล็อกสิตั้งโอยบร้านแต่ส่วนนักการบล็อกสิสุดต้องยาวไปยุ่มเสก็ไม่ตัวยุ่มสิยาวไม่ยามนู่นอุบัติเหตุสิกิใส่สิตั้งอุยบุกว่าส่วนนักการใส่สิต้องอุยบร้านก็ไม่ตัวสิจุยสักสังกัดข้างใกล้ๆเลยบุกว่าไอ้ยามบ่ตั้งไมโครโฟนตั้งไอ้สัมตั้งยามบ่ตั้งมิงหาน้ำตั้งให้ไปอยู่ตัวยามบ่แก่สูไอ้ยี่มิงเสนกทงบิเจนแล้วก็ไอ้หัวจิกเลยกี่แต่ว่าทั่วไมเคิลเจ็บกี่มายามบ่มาริชูนี่
ꯑꯗꯣ ꯌꯥꯝꯕ ꯀꯃꯥꯏꯅ ꯇꯧꯏ ꯌꯨꯝꯁꯦ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯕꯤꯜꯗꯤꯡ ꯌꯥꯝ ꯋꯥꯡ ꯁꯥꯏ ꯃꯥꯏꯀꯦꯜ ꯗꯦꯕꯅꯁꯨ ꯌꯨꯝꯁꯦ ꯁꯥꯔꯝꯕ꯭ꯔꯥ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯊꯝꯕꯤꯌꯨꯅꯦ मागी होनजमनसु खरा दुम यावरे अखोय पुलप पुलगा को अदगी अखोय बाबानसु खरा थमब खोलम दुगा तासन खोसन तरगा तौबने अदो यामना फजना अखोयना यामना अखोयगी लेते यादी अखोय नोंग युदे यादी ना साबा युमने अखोय लेब खन नुवारे लोरे हैना पूरा फिनिशिंग पीबना ते कारण साइ प्लास्टर नु के कैम तौना ते बको कारण अखोयदी इम्फान मनुंग लेरो मिना नाकन नाकन थंगदब सिंग लोय वांखलकपनिना अथाय चेक के सानरकपनिना माना याना होय होय अदुना सिगी सु खचना बिसे यावदे दमनिना यावाना अखोयदी याम लेदना साब नतेबको अदुना साथि मुक्ता याम फजना सिदा मागी फिनिशिंग से याम फजना सी मुक्ता अखोय पीद्रमे सेन हाइबदी सेन की अवाबा म्याम लेबदा अदगी माना होनरकपदुगा कैदुगा पैसा खत कतुजलगा बुदी फिनिशिंग पीगे बुदी खले अदुबु दुकान की पोचै सुम वाट पया दबा कारण मरुइना दुकान दगी इनकम सीदा वाटलगदी अखोय चारिबो खोलिबा अखोय वातना लई पोसे सी वासलकदैनेबा अदना सदगी खरा पाथर खोलको तुमजन जरगा सेविंग तौजरगा तौगे बुदी खले इमा अथौबो पिकपि इमासु वारियम सानिंगे इमासु नोफे तौर अदुम लेबिरी अदुगा इचादुना मियामगी दमकता मांजिल थाना कथोखरे अथौबो पुकपि अमदा लेगदबा गुण तंगाय फदबसिंग इमादा यावरिको इमादा आई कोना लाक्सगे इमा आई इयामबसिगा मुक्तंग मनुंग दबतंग चंगमिनरा कमाय युम लै करे कमाय लैबनो हाय मैम उनिंगम माले सोइदना चंगमिनसे सेदा चाक्संगसे आइगे इमागा सिदैदा अखोयसे नुपी लोय थिनरेबा दुगा अखोय अथौबो माइकेल इनाउपासे सि खतंगदनेबा माना नुपी थेउद्रिसे मयुम पालौद्रिसे असिदना इमागा अखोय दादा हनसिगा इमा कनो इनाउपा इतोन तबोजे अथौबो ओगिसे मागा चा पुनमनेबा चखुमजे अदना अखोय दादा दुबुदी खितंग खोयगे डिप्रेशन लेबगी खोयगे कनो हाइतारे अदुगी खितंग कनो नुआइतबो खितंग लेरेको अदना सिजे हवाई थोंग ngasi hawai tong ne aduna mana chabai ni ma che pura chu chaba chu ngam di kitang he hundok pa kitang he kan tau ba aduna kitang aduna sde yam na tai jada na chaksang bu jibudi oi bane nga le tan nong kitang bu chura di dum thumjal e do adu ma kut pa jaga oi ba kut thagre ba me am dagi do aduna situ e situ bu di ko aduna situ ko ngai te aduna ngasai gi imana sum amana kai sum thiraga kokta num ka se sum hundok ba po chai ka he ham nam ne na dum thamjan ja ni sei do aduna nga le tan seng bu sum ngam tre habadi po mallamina aduna sigi se koina sum chetha se kana taw bane phaglang je hogai re na sum kana taw gi chetha se ina khajan bi bane aduga horak pagi aduga seida poster na pamisna kana khoi athaw michael na imanang phalang da chung ngasalo hakha ba tare na poster je khal leiraga mana khan napsan biram mane sum sunu kana taishan bo khosan bus tungai te da chai ga se lum hore ho bai bu khajana hora me do alaina kana tawre aduga haidi sam sam na pholaga adu sida su khoina kana se seida kana hogdong se yam lisale na sina mana chetha taroga menjan biram mane mana seida okay adu sing ma thum ta ga diam kamai tawi ha du tang sing che thum ga di sigi di kan thok puna tra ga di pambai leitre nong khatak hek ta lu thumang ani ka nge bai phale ya loi tawi aduna kan thok puna tra ga di pambai leitre aduga sona kangi sina khoi dada kano se khoi yamba magi chaksang oibneba aduna sisu adum akhoi mai thumjing da siana thummeba aduna sigi thummase sibudi kan thoktre khoina asidai udi wiper na khaga si thaiba adu khoina seida kothoga seida sigi thongsibudi lona ba hangna ba yadrami ko si chapi yadrami khoina sum kan tawbi si lon ba yadrami ko aduna seida khoina kuthabam da taroga oh tulu na ching thok pa ya na asida tulu chi thok ya na mai na seida tulu chi thok ya na bai na seida kitan kothara ga udi thamme adan tulu na thala ching thoki kha wiper na khai thoga aduga sona kansina khoina sum haidari khogi chu phau kano se machit wan ba se ching machit wan ba se khoi di mi de yam bani na ngamjade ba aduna ngamjadabni na khudak ta wan ba khot ba chagi yam na khoi da awa ba lei ba haitare aduna family se icha su yaro mani haina khule ko ado ya masing punna family ka ya oi bi doi no kan haibi ne kana family se punna ko khoi nupa da taruk lei re dana aduga akhoi ima siga di akhoi ichinau taruk ichinau kano ima ga yaro ga baba di lei gi de khoi tare lei re adaida khoi mau hapsala ani akhoi temi hapsala ani temi je ama ani ahum
mari manga adu nupi manga ama akhoi mong manga ama hapchilani mapan da manga hapchilagadi 10 ga mari tare adida ichanupa adigi akhoi masusing imagi masusing haitare seda punna masu mapan amga hapchilani mayam ne ba se punna chari yam ne ba khaga habedi aduga mi yam bani na oi mi yam aduga sida ka khalaga mung yeng si ko imang ta ai imai manak tong thok chara ki ge ko hoi hoi si masu ngakne se lai se masu ngakne aduga sida akhoi se kano se pot sigi thambam haibadi mana worker ke ga kha senjaram me bako o iga dukan gi yona ba dukan gi yona ba thambam leitana sidam thamjam bane yana ba dum leirage leirase na hayeng ko na thok mai lakjarani na akona bu kaladi hayeng magi thambam marang kaina dum lakjani na mana dum hairam me du budi ko ada sigi sina akoina sigi fridge na kano ne koni yen dukan tawringe da leiba fridge ne ba nungsi bagi samjal laga thamane chahi hel tara bu hel tai tara bu hel bane chai tara bu hel bane ada koni nungsi na thamane kona yade da contract gi kona khaka le scrap ta lo ko hapchen bi bane sum khaka hapna ra su yae na ko aduga magi michael ka aduga ta ko sangchi ko to sigi na sai lotion de ha ba do siri thak ka se finishing pi de me ana ma pan de yeng ma tam da di building se act sound no uraga gi kai hai ni yam nungai ba manung di building se luxury do ina lai ram ga do ta man ba manung da di lotioning ma mayam ma lai raga structure si ma di baba lai ngi ma tam da kan na hona biram ba do baba na saga piram ga su hoi se lotion ma ngam da da lai pyam do ne ba lai aduga magi ka se mai ka si hoina carpet pudi thabi bune ba carpet se khoida kanu ni da carpet thai je tai gi na te da khoina kanu se flooring se flooring ta wuji kasu paisa yam na pi da khotna haibadi first class da tawu ngam de ba adugi machu marang se tai budo phajana tai dre ba marang yam lange ba adida mana carpet se thajan gi ne ba carpet si ju sen ge se na di hai kan da mana magi ka hetare khogi saving degi kana to gi do nuai te aduna selaro si da mina u da suna tap si bu ina adanya dum sen gi dre okay sigi ka sina michael gi ka ne sangai se michael ka ne aduga chumai phamung tumpham dai hana ho se hoi aduga kano se kangan dum hang do tham me ko kangan hang do tham bi re aduga ma se kano ne kano hai tare mon ga si yamna khogi tangba khang de ya di khote budi leite bu ko adum yana ba adum aman kai se dum kan tok chalaga dum khange aduga mopak se sigi mopak se mana poktingai degi dum leiraba mopak ne kui dum mopak ni da loi hundokhiya po ni da sigi phi simde nungai tana silla sina khoini sinbi re ba aduna mana budi sillonu ya ni segai su sai jam segai ram me ba sillonu ya ni dum tawdegi imana su nungai tana sinbi ra sina sibdi sille yam kuthara me meji kem ta kuchan ai budi mai kana se kem yaudra me adum yam kaya tare ma yam chamna hingja ba du imung ya wa ba su mateng pang ba na ahem ma crossa tawdana ba ya kan crossa tawdana ba na ko to crossa tawdana amma mam sum kan taw se buna sida thajan biwa aduga ma sida yamba makha da sune aina sandal ui ba sandal se machu oi sandal se machu oi se tai na te kano ne ma se aina su sandal se naw nang bo sandal se ahan ba ma lai tu ngoni ko ni da cha yum da lai bu kai da wi mi na ngon da ur su tab ju yum manung ga tong ga da po su wa sai su mang da kai da tok po tong ga da su na si su tab to hoi tat le adana adu su yana mun tong jel le ma do mari se sigi mari sina asida kano hundok khida sandal nam lai ba khuga di yadraba adri mari lok thoga panjal lobuni mana hadi yam kupna season na hoi koi je yam wana hawrpani ma je yung ya wa ba yam yeng ba hai dra mana ga iramba khut i ga i ba gumba lei bra sai ma lei mana sidai da ko mai isagi khogi inat lining se yam nungsi jei ba ko ai maitai inat pu nungsi jei amasung ai gi inat pu kaw bu ngam jeroi haina ko my handwriting ne my handwriting ne aduga I was born as maitai in mangang clan haina ko I love my tradition and sani ira mesina magi khogi nungti lakwa majin do yang kupna pajara me ko mc nongthongbam michael de ma masan iramba khu ini ko khu sudum phajai aduga yekta mangang aduga konung laikai haijigang lairak hanaga ibi ko my mobile number hojimana pai mobile number oidora ne simana hoji pa si hana pairam bo ma ari bane hojik ti sigi je pairang goda mandre aduga mana sum margin sum khogi kupna pa ba haitare mingon degi yamne henjana lobu su nuaite adai log da su ya de ka sendong je aduna kupna para kanda mingon degi di sibuti asidai di lowe asidai hengana lobu di haidi hisab se ya kupna sina jaraga aduga leiba lakwa mi da su yamne henjana lobu su nuaita ba yamba ai marak thanam tang
ꯍꯪꯖꯒꯦ ꯃꯥꯒꯤ ꯁꯤ ꯍꯤꯁꯥꯞꯁꯤ ꯈꯨꯝꯖꯟꯕꯤꯈ꯭ꯔꯦ ꯁꯤ ꯃꯌꯥꯝꯁꯨ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨ ꯐꯥꯎꯔꯅꯤ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯩ ꯏꯌꯥꯝꯕ ꯉꯥꯛꯇꯅꯤ ꯂꯩꯕꯤꯔꯤꯁꯤꯀꯣ ꯏꯌꯥꯝꯕ ꯑꯝꯇꯪ ꯁꯣꯝ ꯅꯥꯀꯟꯗ ꯏꯌꯥꯝꯕ ꯑꯝꯇꯪ ꯂꯥꯛꯄꯤꯌꯨ ꯁꯣꯝꯗ ꯃꯌꯥꯏꯗ ꯏꯌꯥꯝꯕꯅ ꯂꯩꯕꯤꯌꯨ ꯏꯌꯥꯝꯕꯅ ꯃꯌꯥꯏ ꯂꯩꯕꯤꯌꯨ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯜꯂꯤꯕ ꯏꯌꯥꯝꯕꯅ ꯃꯌꯥꯏ ꯂꯩꯕꯤꯌꯨ ꯏꯌꯥꯝꯕ ꯑꯍꯨꯝꯗ ꯅꯅꯥꯎꯅꯀꯣ ꯑꯩꯁꯨ ꯅꯥꯎꯄꯥꯅꯦ ꯈꯟꯕꯤꯌꯨ ꯃꯌꯥꯝꯅ ꯍꯪꯕ ꯋꯥꯍꯪ ꯑꯃ ꯂꯩ ꯃꯆꯤꯟ ꯃꯅꯥꯎ 5-6ꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩ ꯍꯥꯏ ꯑꯗꯣ ꯌꯨꯝꯁꯤꯗꯁꯨ ꯇꯥꯁꯜꯂꯒ ꯄꯨꯟꯅꯅꯤ ꯂꯩꯃꯤꯟꯅꯩꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯀꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕꯤꯒꯦ ꯑꯗꯨꯒ ꯏꯅꯥꯎꯄꯥꯁꯤꯅ ꯀꯌꯥꯝ ꯂꯨꯅ ꯇꯧꯕꯤ ꯏꯌꯥꯝꯕꯁꯤꯡꯅ ꯑꯗꯨꯒꯤꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯝꯇ ꯑꯩꯈꯣꯏꯒꯤ ꯀꯣꯝꯂꯥ ꯑꯝꯇ ꯂꯩꯔꯁꯨꯀꯣ ꯃꯁꯨꯡꯁꯤ ꯌꯦꯟꯅꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯨꯡꯅꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯆꯦꯠ ꯌꯦꯟꯅꯔꯒ ꯑꯗꯨꯝ ꯆꯥꯔꯦ ꯑꯗꯒꯤ ꯀꯩꯅꯣꯝꯇ ꯑꯩꯈꯣꯏꯒꯤ ꯑꯍꯥꯎꯕ ꯏꯟꯖꯥꯡ ꯑꯝꯇ ꯂꯩꯔꯁꯨ ꯈꯤꯇꯪꯗ ꯑꯣꯏꯖꯔꯁꯨ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯦ ꯀꯧꯔꯒ ꯑꯗꯒꯤ ꯋꯥꯠꯄ ꯃꯇꯝꯗ ꯏꯅꯥꯎꯗꯨꯅ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯇꯌꯥꯏꯅ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯗꯥꯅꯥꯎꯅ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯇꯥꯇꯣꯟꯗꯨꯅ ꯀꯥꯏ ꯂꯩꯈ꯭ꯔꯦꯅꯦ ꯑꯗꯨꯝ ꯃꯥꯅꯁꯨꯀꯣ ꯇꯥꯁꯟ ꯈꯣꯝꯖꯤꯟꯗꯅ ꯃꯥꯅ ꯑꯍꯥꯎꯕ ꯑꯃ ꯂꯩꯔꯛꯑꯒꯁꯨ ꯑꯉꯥꯡꯈꯩ ꯂꯩꯔꯤꯁꯤꯗꯩꯗ ꯀꯩꯅꯣ ꯌꯦꯜꯂꯣ ꯁꯨꯅꯕ ꯌꯦꯡꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯑꯩꯈꯣꯏ ꯆꯥꯃꯤꯟꯅꯒꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯦꯟ ꯀꯦꯖꯤ ꯑꯃ ꯂꯩꯔꯒ ꯀꯣꯟꯅꯕ ꯐꯦꯃꯤꯂꯤꯗꯤ ꯑꯣꯏꯗ꯭ꯔꯦ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯐꯖꯅ ꯆꯥꯃꯤꯟꯅꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯗꯤ ꯆꯥꯃꯤꯟꯅꯕ ꯍꯥꯎꯏꯗꯣ ꯑꯗ ꯄꯨꯛ ꯊꯟꯗ꯭ꯔꯒꯁꯨꯀꯣ ꯑꯗꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯑꯩꯈꯣꯏꯅ ꯂꯩꯔꯛꯑꯒꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯆꯥꯃꯤꯟꯅꯒꯗꯕꯅꯤꯅ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯊꯨꯡꯅꯔꯒ ꯆꯥꯅꯁꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯃꯥꯅ ꯂꯩꯔꯣꯏꯗꯕ ꯅꯨꯃꯤꯠꯁꯦ ꯗꯦꯠ 30ꯁꯦ ꯂꯩꯇꯕ ꯅꯨꯃꯤꯠ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯄꯨꯡ 2:30 ꯇꯥꯕ ꯃꯇꯝꯗ ꯁꯤꯒꯤ ꯀꯔꯤꯕ ꯅꯦꯍꯔꯨ ꯌꯨꯕ ꯅꯠꯇꯦ ꯃꯥꯅ ꯂꯩꯔꯣꯏꯗꯕ ꯅꯨꯃꯤꯠꯁꯤꯅꯦ ꯅꯦꯍꯔꯨ ꯌꯨꯕ ꯁꯪꯁꯥꯟ ꯍꯥꯏ ꯁꯤꯁꯦ ꯁꯪꯒꯗꯅ ꯁꯤꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁ꯭ꯄꯣꯔꯠ ꯀꯩꯅꯣꯗꯒꯤ ꯂꯥꯛꯄ ꯃꯥꯒꯤ ꯗꯤꯌꯔ ꯁꯤꯗꯒꯤ ꯅꯣꯡꯊꯣꯡꯕꯝ ꯃꯥꯏꯀꯦꯜ ꯗꯦꯕ ꯁꯤꯡ ꯁꯤꯒꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯤꯒꯤ ꯁ꯭ꯇꯥꯐ ꯑꯅꯤꯅ ꯊꯤꯜꯂꯛꯑꯃꯅꯤ ꯃꯥꯒꯤ ꯃꯥꯒꯤꯁꯦ ꯁꯤꯗꯩꯗ ꯂꯩꯔꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟड ꯁ꯭ꯄꯣꯔꯠ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯌꯥꯁꯀꯤ ꯃꯥꯒꯤ ꯁꯤꯗꯒꯤ ꯂꯥꯛꯄ ꯃꯥꯒꯤ ꯊꯤꯝꯅ ꯀꯩꯅꯣꯁꯦ ꯏꯗꯨꯀꯦꯁꯟ ꯁꯣꯁꯤꯌꯦꯜ ꯀꯜꯆꯔ art and education my sigi kano je si thim I am glad to inform you that you have been nominated as a member of the district advisory committee on youth program of Nehru Yuva Kendra Sangathan by the honorable ministry of YASCO Sri Anurag Singh Thakur under the category eminent personality from the field of social service youth work education culture sigi po sigi mana the district advisory committee gi nominate to 시기제 마나 레이터가 누미투기네 레이로에 하바 누미토 아드다 마 파우 파우나메 해마나 모이 디스트릭 스타프 아니 라포 인판 웨스키 시지 팀에 락자버니 마운드디 파우 파비르바 파우레 데 29 니미타 마 데트 1 다 톨라카니 마니푸지 마이 호르니 이랑지 그노 난 서록바 그노 tawde leire khungai hana haibire khoi brother sing leibom da dum sign ton biro yani hai kan dai na maunda sign tawsi ya tan tawrage nei tawsi ya ma ta hange na phone taw kan da ani ga pung ani ga mi kuntha tre ताबो मतमदा मा फोटो पाइरखिद्रे पिकअप तौरखिद्रे अदुको कॉल बैक सो तौरखिद्रे मंदा अदुगी नुमिसिदने नुंदांग वायरमदा मा मसा लेत्रे हाइबगांदा कोई रेम्स की मोक्ता पुंग 3 कमिनी खरा हेना चपा 3 मखाई ताबैदुदा मसाजे डेड बॉडी ओइना मोक्ता लेरमि अदुगी दमतदी आई kapti kapoy thamoi thine soe yamba se akoi myam lei se yamba ya adu kap ta na bane koi la chari yamba se yamba kero tok se makata na ne suna kana na yari ke koi gi yamba hoi mai kai da gi ko manipur gi koi chingkhong ti ya da ngai be sin long myam se thona hapiu hajaba yamba hoi na kapak ta ri kamai na koi thona phang doi no hai ba ni da ga jati pan bai na te any anu bachang pa ku ki jing ja loina ayamba kano to le haji isam samna kano gi lo na ya da ba sing ya gi halanbigo ena se to biyo halanbigo ha ma thang lak biyo mana kano salam dai da khoi gi mana khun ngak pa salam dai da mana tongi bu khungup se man budi am lame ko adai mana tongjaramba mana su ai kai ta le ma se defense kumba army kumba yam pam bani na ma se adam na khung tong se but kumba yam legal leba aida ma se man budi am lame adai si tong chakhi ba ada moi kana da budi han ba budi pirak pa jane ba ada mana aidi sina yari mkhai tonga sina season na thamega sina han na dum le hore aduga mana leitab numit da mana adu khum di tong ne du budi moi lokthok ro male yawrom dre dum mai yekna ba sing na sato khra male dum di ko aduga mana sina moi kano de magi masada upa top accessory sing kai ga di mangre kai mobile phone lawre phone do phangre adai magi kana da le kana mai tupi lobi gre adagi mai bp ke ka lobi gre na dumai adan yawrom dre aduga
ꯃꯥꯒꯤ ꯁꯤꯁꯤꯅ ꯃꯥꯒꯤ ꯕꯦꯛꯅꯦ ꯃꯥꯅ ꯂꯥꯟ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ ꯀꯩꯀꯥꯁꯤ ꯌꯥꯝ ꯄꯥꯝꯕꯅꯤꯅ ꯃꯆꯨꯁꯤ ꯑꯅꯝꯕꯅ ꯁꯨꯝꯕꯅ ꯈꯛꯇ ꯂꯩꯒꯜꯂꯦꯕ ꯑꯁꯤꯁꯤꯅ ꯃꯥꯅ ꯂꯥꯟ ꯍꯥꯏꯕꯗꯤ ꯂꯥꯟ ꯆꯠꯇ꯭ꯔꯤꯉꯩꯗꯕꯨꯗꯤ ꯂꯩꯔꯒꯕꯨꯗꯤ ꯊꯝꯕꯅꯦꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ SSBꯒꯤꯔ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯌꯥꯎ ꯑꯩꯈꯣꯏ ꯌꯥꯝꯅꯁꯨ ꯉꯁꯥꯏ ꯄꯟꯕꯤꯒꯤꯗ ꯃꯃꯥꯡꯗ ꯑꯗꯨꯒꯤ ꯆꯠꯄꯒꯤꯗ ꯂꯩꯈꯤꯕ ꯀꯩꯅꯣꯅꯦꯕ ꯁꯤꯁꯤꯅ ꯑꯗꯨꯅ ꯂꯈꯅꯧ ꯆꯠꯄꯩ ꯂꯩꯈꯤꯕ ꯑꯗꯩꯗ ꯍꯟꯗꯛꯀꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯂꯥꯟꯁꯤꯒꯤꯗꯃꯛꯇ ꯂꯩꯕ ꯕꯦꯛ ꯅꯠꯇꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯊꯕꯛ ꯑꯃꯒꯤ ꯏꯟꯇꯔꯚꯤꯌꯨ ꯂꯧ ꯆꯠꯄꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯌꯥꯝꯅꯁꯨ ꯃꯃꯥꯡꯗ ꯄꯟꯕꯤꯈꯤꯗꯣ ꯑꯗꯩꯗ ꯃꯥꯅ ꯁꯤꯒꯤꯁꯦ ꯁꯤꯗ ꯃꯥꯒꯤ ꯐꯤꯔꯣꯟ ꯑꯃꯅ ꯀꯩꯀꯥ ꯍꯥꯞꯄꯒ ꯑꯥꯗ ꯍꯥꯏꯕꯗꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯗꯣꯏꯅꯤꯅ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯄꯤꯔꯛꯄꯅꯦ ꯄꯤꯔꯛꯇ꯭ꯔꯒꯁꯨ ꯃꯥ ꯁꯤꯗꯒꯤ ꯁꯤꯖꯤꯟꯅꯖꯒꯦꯅ ꯄꯨꯈꯤꯕ ꯄꯣꯠꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯁꯨꯡꯁꯦꯠ ꯁꯦꯠꯇꯤ ꯑꯃꯨꯛꯇꯪꯗꯤ ꯁꯦꯠꯅꯔꯝꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯤꯃ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯦ ꯌꯥꯎꯔꯝꯃꯦ ꯑꯗꯨꯒ ꯁꯤ ꯕꯦꯜ ꯁꯤꯝꯗꯤ ꯐꯥꯎꯅ ꯄꯤꯕꯅꯦ ꯑꯗꯣ ꯃꯥꯁꯦ ꯕꯦꯜ ꯀꯩꯅꯣꯁꯦ ꯑꯃꯁꯨ ꯇꯩꯁꯟꯅꯗꯅ ꯁꯤꯝꯗꯤ ꯍꯟꯅ ꯊꯝꯃꯦ ꯁꯤꯅ ꯃꯥ ꯂꯤꯠꯅꯒꯤ ꯃꯥꯜꯂꯦ ꯑꯃꯣꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯍꯦꯟ ꯗ꯭ꯔꯣꯞ ꯁꯤꯝꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯑꯦꯛꯁꯇ꯭ꯔꯥ ꯄꯤꯔꯛꯄ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯝꯗꯤ ꯑꯗꯨꯝ ꯍꯟꯅ ꯂꯩꯔꯝꯃꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯂꯣꯏꯅꯃꯛ ꯁꯨꯅ ꯀꯩꯅꯣ ꯇꯧꯕꯤꯒꯦꯅ ꯑꯃꯨꯛꯇꯪ ꯑꯗꯨꯒ ꯁꯨꯃꯥꯏ ꯃꯅꯤꯡꯒꯤ ꯁꯤꯗꯒꯤ ꯐꯨꯔꯤꯠ ꯂꯤꯠꯂꯤꯁꯦ ꯁꯤꯁꯤꯕꯨꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯁꯤꯗꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯌꯥꯝꯕ ꯑꯩ ꯃꯔꯛ ꯊꯠꯅ ꯃꯤꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯀꯣ ꯍꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯉꯥꯛꯄꯤꯔꯤꯕ ꯈꯨꯜ ꯉꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯕꯤꯔꯤꯕ ꯑꯊꯧꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯊꯧꯕ ꯍꯥꯏꯁꯦ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯈꯛꯇ ꯐꯪꯕ ꯃꯤꯡꯊꯣꯜ ꯅꯠꯇꯦꯀꯣ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯆꯠꯂꯒ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯇ ꯏꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯒꯅꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯂꯩꯕꯤꯔꯤꯕꯁꯦ ꯏꯅꯥꯎꯄꯥꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯒꯅꯤ ꯃꯈꯣꯏꯗ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯌꯥꯝꯅ ꯅꯈꯣꯏꯁꯨ ꯑꯉꯝꯕꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯀꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯅꯈꯣꯏ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯕꯤꯌꯨꯀꯣ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯈꯛꯇꯪ ꯍꯥꯞꯍꯟꯅꯤꯡꯉꯦ ꯏꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯤꯇꯪ ꯋꯥꯍꯩ ꯊꯝꯕꯤꯌꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯑꯩꯒꯤ ꯏꯅꯥꯎꯄꯥꯗꯣ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯅꯨꯡꯉꯥꯏꯇꯅ ꯇꯨꯁꯣ ꯃꯥꯡꯁꯣ ꯂꯩꯔꯒ ꯑꯩ ꯏꯅꯥꯎꯄꯥ ꯍꯜꯂꯛꯀꯗꯕ ꯅꯠꯇꯦꯕ ꯑꯗꯒꯤ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯦꯅ ꯍꯥꯏꯔꯒ ꯆꯔꯥ ꯍꯦꯜꯂꯒ ꯏꯁꯤꯡꯕꯨ ꯊꯛꯇꯕꯤꯗ ꯂꯩꯔꯒ ꯑꯩ ꯈꯛꯇꯪꯅꯦ ꯁꯣꯟꯖꯜꯂꯛꯀꯗꯩꯁꯦ ꯑꯩꯅ ꯁꯣꯟꯊꯈꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯀꯪꯂꯩꯆꯥꯒꯤꯗꯤ ꯃꯥꯡꯖꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤꯃꯗꯤ ꯇꯧꯕꯤꯗꯕꯤꯗ ꯍꯥꯏꯕꯗꯤ ꯂꯩꯒꯤꯗꯕꯁꯤꯡꯁꯤꯒꯤ ꯊꯧꯅꯥꯁꯦ ꯑꯩꯈꯣꯏꯅ ꯎꯔꯀꯥꯟꯗ ꯃꯥꯒꯤ ꯃꯔꯤꯟꯁꯦ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯍꯦꯟꯅ ꯂꯩꯒꯦꯅ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯦꯛꯁꯟꯅ ꯍꯥꯏꯕꯗꯤ ꯃꯤꯅ ꯍꯦꯟꯖꯟꯕ ꯌꯥꯗꯅꯕ ꯌꯦꯛꯅꯕꯅ ꯍꯦꯟꯖꯟꯕ ꯌꯥꯗꯅꯕ ꯑꯩ ꯄꯥꯡꯒꯜ ꯂꯩꯒꯦꯅ ꯍꯥꯏꯔꯒ ꯃꯤꯀꯨꯞ ꯅꯥꯎꯟꯁꯤꯡꯅ ꯂꯩꯕꯤꯌꯨ ꯑꯗꯨꯅ ꯆꯤꯡꯈꯣꯡ ꯑꯩꯈꯣꯏ ꯆꯤꯡꯗ ꯀꯩꯗ ꯑꯩꯈꯣꯏ ꯈꯨꯜꯉꯥꯏꯕ ꯍꯥꯏꯕꯗꯤ ꯈꯨꯜꯉꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯨ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯨ ꯑꯩꯈꯣꯏ ꯊꯧꯅꯥ ꯍꯟꯕꯤꯒꯅꯨ ꯑꯗꯒꯤ ꯏꯆꯟ ꯏꯆꯦꯁꯤꯡꯁꯨꯀꯣ ꯑꯗ ꯀꯪꯂꯩꯄꯥꯛꯁꯤꯗ ꯂꯩꯕ ꯀꯪꯂꯩꯆꯥꯁꯤꯡ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦ ꯊꯧꯅꯥ ꯍꯟꯕꯤꯒꯅꯨ ꯀꯩꯅꯣ ꯊꯧꯅꯥ ꯍꯟꯕꯤꯅꯨ ꯂꯥꯟꯁꯦ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯁꯤ ꯑꯗꯨꯒ ꯑꯔꯤꯕ ꯑꯅꯧꯕ ꯂꯥꯛꯏꯕ ꯑꯥꯏꯟꯅ ꯌꯥꯗꯕꯁꯤꯡꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯈꯣꯜꯂꯥꯎ ꯑꯃ ꯂꯥꯎꯔꯒ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯁꯦ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏ ꯇꯛꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯗꯣ ꯑꯗꯨ ꯑꯣꯏꯒꯅꯤꯅ ꯍꯥꯏꯅ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯌꯥꯝ ꯃꯁꯤꯒꯤ ꯀ꯭ꯂꯥꯏꯃꯦꯛꯁꯁꯤꯗ ꯈꯤꯇꯪ ꯍꯥꯏꯗꯣꯛꯆꯔꯒꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗꯁꯨ ꯂꯥꯛꯏꯀꯣ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯑꯩ ꯏꯌꯥꯝꯕ ꯌꯥꯏꯃꯗ ꯂꯥꯛꯆꯒꯦꯀꯣ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯣꯡ ꯐꯥꯗꯣꯛ ꯌꯦꯟ ꯊꯣꯡꯕ ꯃꯇꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯉꯥ ꯊꯣꯡꯕ ꯃꯇꯝꯗ ꯉꯥ ꯊꯣꯡꯕ ꯃꯇꯝꯗꯅ ꯉꯥꯁꯦ ꯀꯦꯖꯤ ꯀꯌꯥꯃꯨꯛ ꯇꯥꯔꯒꯗꯤ ꯄꯨꯟꯅ ꯏꯆꯥꯒꯩꯁꯨ ꯌꯥꯎꯔꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯂꯦꯝ ꯄꯥꯅ ꯆꯥꯕꯁꯦ ꯀꯦꯖꯤ ꯀꯌꯥꯃꯨꯛ ꯊꯣꯡꯕꯗꯤ ꯀꯣꯟꯅꯩ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯆꯥꯈꯤꯕ ꯃꯤꯀꯨꯞ ꯀꯔꯝꯕ ꯀꯥꯎꯉꯝꯗꯕ ꯃꯤꯀꯨꯞ ꯂꯩ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯂꯦꯝ ꯄꯥꯟ ꯆꯥꯛ ꯀꯣꯟꯅ ꯑꯃ ꯂꯩꯌꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤꯁꯤ ꯄꯨꯂꯞ ꯊꯣꯡꯉꯒꯗꯤ ꯉꯥ ꯀꯦꯖꯤ 4ꯗꯩ ꯇꯥꯗꯅ ꯂꯩꯔꯒꯗꯤ 5ꯒꯨꯝꯕ ꯂꯩꯔꯒꯗꯤ ꯂꯦꯝ ꯄꯥꯟ ꯆꯥꯛ ꯀꯣꯟꯅꯔꯦ ꯃꯤꯁꯦ ꯌꯥꯝꯕꯅꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯀꯦꯖꯤ 5ꯒꯨꯝꯕ ꯀꯩꯅꯣꯕꯨꯗꯣ ꯂꯩꯕ ꯉꯝꯗꯕꯅꯤꯅꯅꯦ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏ ꯀꯦꯖꯤ 2.5ꯒꯨꯝꯕ 3 ꯌꯧꯐꯥꯠꯇꯕꯤꯗ ꯑꯗꯨꯃꯥꯏꯅ ꯂꯧꯔꯒ ꯈꯔ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯦꯟꯅꯔꯒ ꯑꯗꯨꯝ ꯏꯟꯁꯥꯡꯁꯦ ꯀꯣꯟꯅꯗꯕꯒꯤ ꯌꯥꯝ ꯈꯠꯅꯕ ꯆꯩꯅꯕꯒ ꯑꯗꯨꯝ ꯌꯥꯎꯕ ꯑꯗꯨꯝꯕꯗꯨꯗꯤ ꯑꯩꯈꯣꯏꯗ ꯊꯣꯏꯅ ꯌꯥꯎꯗꯦ ꯑꯩꯉꯣꯟꯗ ꯃꯔꯨꯒ ꯍꯦꯟꯅ ꯌꯥꯎꯔꯝꯃꯤ ꯀꯥꯏ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯒ ꯈꯥꯡꯗꯣ ꯃꯌꯥꯏ ꯊꯥꯡꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯅꯥꯎꯄꯤꯁꯤꯡ ꯀꯩꯀꯥ ꯂꯩꯕꯁꯤꯡꯁꯤꯒꯤꯗꯤ ꯃꯣꯏꯒꯤ ꯄꯨꯂꯞ ꯆꯥꯅꯕ ꯃꯣꯏꯒꯤ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯗ ꯍꯥꯞꯇꯣꯛꯑꯒ ꯑꯗꯨꯝ ꯄꯨꯟꯅ ꯃꯣꯏꯁꯨ ꯆꯥꯃꯤꯟꯅꯈꯤꯕ ꯃꯣꯏ ꯑꯍꯨꯝꯒꯤꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯔꯤꯕꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯥꯗꯔꯒꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯁꯦꯡꯅ ꯑꯃꯈꯛ ꯄꯤꯈ꯭ꯔꯅꯤ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯈꯛ ꯏꯃꯥꯗꯤ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯌꯥꯝꯅꯁꯨ ꯆꯥꯕ ꯉꯝꯗꯦ ꯌꯥꯝꯅ ꯅꯅꯥꯎ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯋꯥꯍꯪ ꯑꯝꯇꯪ ꯍꯪꯖꯒꯦꯀꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯆꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯌꯨꯝꯁꯦ ꯆꯦꯛꯅ ꯁꯥꯔꯕꯅꯤ ꯕꯤꯜꯗꯤꯡ ꯃꯊꯣꯟ ꯂꯩꯔꯦ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯣꯏꯔꯝꯕꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯅꯦꯕ ꯑꯩꯅ ꯌꯥꯝꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯝꯇꯪ ꯑꯣꯏꯁꯨ ꯆꯥꯔꯒꯁꯨ ꯂꯩꯔꯤꯕ ꯏꯆꯥꯗꯕꯨ ꯑꯣꯏꯔꯁꯨ ꯏꯁꯨꯗꯕꯨ ꯑꯣꯏꯔꯁꯨ ꯏꯃꯥꯗꯕꯨ ꯑꯣꯏꯔꯁꯨ ꯏꯅꯥꯎꯁꯤꯡꯗꯕꯨ ꯑꯣꯏꯇꯥꯔꯁꯨ ꯄꯨꯛ ꯄꯦꯟꯈꯩ ꯄꯨꯛ ꯄꯣꯛꯈꯥꯏꯈꯩ ꯆꯥꯕ ꯅꯨꯃꯤꯠꯁꯤꯕꯨ ꯌꯥꯎꯕ꯭ꯔꯥ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯃꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯅꯣꯡꯐꯥꯗꯣꯛ ꯕꯥꯏꯒꯨꯝꯕ ꯅ꯭ꯌꯨ ꯌꯔꯒꯨꯝꯕ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯆꯥꯛꯆꯥꯎꯗꯨꯅ ꯇꯣꯉꯥꯟꯕ ꯑꯗꯨꯗꯗꯤ ꯋꯥꯠꯄ ꯌꯥꯗꯦꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯔ ꯄꯥꯊꯣꯛꯑꯒ ꯑꯗꯨꯝ ꯂꯧꯋꯤ ꯑꯗꯨꯒ ꯑꯇꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯃ ꯂꯣꯏ ꯁꯥꯒꯠꯂꯒ ꯂꯩꯕꯗꯨꯗꯤ ꯉꯝꯗꯕꯅꯤꯅ ꯌꯥꯅ ꯇꯧꯋꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯃꯥꯏꯀꯦꯜꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ
ꯊꯣꯡꯅꯥꯎꯁꯦ ꯊꯣꯡꯅꯥꯎꯁꯦ ꯑꯩꯈꯣꯏ ꯆꯟꯕ ꯅꯠꯇꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅ ꯍꯥꯟꯅ ꯖꯤꯡꯒꯒꯤ ꯌꯨꯝ ꯑꯃꯟꯕ ꯑꯃ ꯉꯁꯥꯏ ꯂꯩꯍꯧꯕ ꯀꯤꯆꯟ ꯑꯣꯏꯕꯗꯣ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤꯗ ꯄꯥꯜꯂꯝꯕ ꯊꯣꯡꯅꯥꯎ ꯑꯔꯤꯕꯗꯨꯅꯦ ꯌꯨꯝ ꯅꯍꯥꯟꯋꯥꯏ ꯊꯥꯏꯅ ꯄꯥꯜꯂꯝꯕ ꯁꯤꯒꯤ ꯊꯣꯡꯅꯥꯎꯁꯦ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯂꯩꯔꯒ ꯆꯟꯕ ꯉꯝꯗꯗꯅ ꯇꯤꯛ ꯅꯨꯡꯒꯥꯏꯗꯣ ꯑꯩꯈꯣꯏ ꯄꯥꯟꯕ ꯉꯝꯖꯗꯦ ꯍꯥꯟꯅ ꯌꯨꯝ ꯑꯃꯟꯕ ꯑꯔꯤꯕꯗꯨꯒꯤ ꯐꯛꯇꯣꯛꯑꯒ ꯑꯗꯨꯒꯤ ꯆꯥꯅꯕ ꯁꯥꯏꯖꯇ ꯍꯥꯞꯄꯒ ꯆꯦꯛ ꯈꯥꯈꯤꯕꯅꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯊꯣꯡꯅꯥꯎ ꯑꯅꯤꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯄꯥꯜꯂꯤ ꯃꯅꯤꯡ ꯁꯥꯏꯠꯀꯤꯁꯤꯁꯨ ꯊꯣꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯏ ꯑꯄꯥꯕꯅ ꯉꯝꯗꯗꯅ ꯁꯤꯒꯤ ꯄꯇꯤ ꯆꯦꯜꯂꯒ ꯃꯄꯥꯟꯁꯦ ꯉꯞꯄ ꯉꯝꯗꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯛꯊꯣꯛꯄ ꯉꯝꯗꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯆꯧꯀꯥꯠꯁꯤꯁꯨ ꯊꯣꯡꯒꯤ ꯆꯧꯀꯥꯠꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃꯟꯕ ꯂꯩꯔꯝꯕꯗꯨꯗꯒꯤ ꯐꯛꯇꯣꯛꯑꯒ ꯄꯥꯟꯕ ꯑꯅꯧꯅ ꯆꯟꯕ ꯌꯨꯝ ꯑꯍꯟꯕꯅꯦ ꯍꯥꯏꯗꯅ ꯀꯅꯥꯒꯨꯝꯕ ꯁꯦꯜ ꯄꯥꯏꯕꯒꯤꯗꯤ ꯑꯅꯧꯕ ꯐ꯭ꯔꯦꯝꯒ ꯆꯟꯗꯅ ꯇꯤꯛꯅꯒ ꯇꯧꯗꯅ ꯐꯖꯅ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯌꯨꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯁꯥꯏꯒꯤ ꯄ꯭ꯂꯥꯏꯅ ꯑꯗꯨꯝ ꯌꯥꯅ ꯌꯥꯅꯕ ꯄꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯗꯒꯤ ꯏꯃꯥꯒꯤ ꯂꯥꯏꯒꯤ ꯀꯥ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯅꯤꯡꯊꯧ ꯂꯩꯕ ꯏꯄꯥꯅ ꯂꯩꯔꯝꯕ ꯁꯣꯝꯗ ꯆꯪꯉꯒꯨꯝꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯃꯥꯒꯤ ꯆꯧꯀꯥꯠ ꯅꯨꯡ ꯀꯩꯀꯥ ꯄꯥꯜꯂꯤꯁꯦ ꯌꯨꯝ ꯑꯃꯟꯕꯗꯩ ꯐꯛꯇꯣꯔꯛꯄꯅꯦ ꯑꯗꯨꯒ ꯑꯩ ꯁꯣꯝ ꯅꯥꯀꯟꯒꯤ ꯏꯌꯥꯝꯕꯗꯁꯨ ꯑꯃꯨꯛ ꯂꯥꯛꯆꯒꯦꯀꯣ ꯏꯌꯥꯝꯕ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯉꯁꯥꯏꯒꯤ ꯄꯨꯛ ꯊꯟꯅ ꯆꯥꯈꯤꯗꯦꯅ ꯏꯌꯥꯝꯕꯗꯁꯨ ꯍꯥꯏꯕꯤꯔꯤꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯌꯥꯝꯕ ꯀꯥꯎꯉꯝꯗꯕ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯆꯥꯗꯣꯏ ꯁꯔꯨꯛ ꯑꯩ ꯃꯇꯨꯝ ꯈꯛꯇꯪ ꯆꯥꯔꯒꯦ ꯑꯩꯗꯤ ꯆꯥꯅꯤꯡꯉꯁꯨ ꯀꯩꯗꯧꯕꯩ ꯆꯥꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯑꯍꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯅꯠꯇ꯭ꯔꯥ ꯏꯌꯥꯝꯕ ꯑꯗꯣ ꯑꯩ ꯄꯨꯛ ꯊꯜꯂꯦ ꯍꯥꯏꯖꯟꯅꯔꯒ ꯏꯅꯥꯎꯄꯥꯁꯤꯡꯗ ꯄꯤꯖꯈꯤꯕꯒꯤ ꯃꯤꯀꯨꯞꯀꯗꯤ ꯌꯥꯎꯕ꯭ꯔꯥ ꯑꯗꯨꯁꯨ ꯈꯛꯇꯪ ꯊꯝꯕꯤꯌꯨ ꯑꯧ ꯌꯥꯎꯋꯦ ꯑꯩꯅ ꯃꯥꯒꯤ ꯀꯩꯅꯣ ꯈꯨꯜ ꯉꯥꯛꯄ ꯆꯠꯂꯝꯗꯥꯏꯗꯣ ꯑꯗꯨꯗ ꯑꯩꯅ ꯆꯥꯛ ꯆꯔꯥ ꯑꯝꯇ ꯆꯥꯁꯤ ꯂꯥꯛꯑꯣꯅ ꯍꯥꯏꯕꯗꯤ ꯆꯠꯇꯤ ꯆꯠꯂꯨꯔꯒ ꯂꯦꯛꯇꯕꯤꯗ ꯍꯜꯂꯛꯄꯁꯨ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕꯒꯤꯗꯨꯗꯤ ꯍꯜꯂꯛꯑꯦꯕ ꯁꯨꯝ ꯏꯃꯥꯅ ꯀꯩꯅ ꯁꯨꯝ ꯉꯥꯡꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯄꯥꯈꯠꯇꯅ ꯑꯗ ꯀꯣꯟꯅ ꯃꯥꯅ ꯂꯦꯛꯄ ꯍꯧꯔꯛꯄꯗꯒꯤ ꯑꯩꯅ ꯃꯁꯦ ꯃꯥꯒ ꯑꯩꯒꯗꯤ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯩꯌꯦꯕ ꯑꯗꯩꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯤ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏꯅ ꯀꯟꯗ꯭ꯔꯒꯗꯤ ꯗꯥꯝꯆꯥ ꯑꯩꯉꯣꯟꯗ ꯗꯥꯝꯆꯥ ꯀꯧꯖꯩꯌꯦꯕꯀꯣ ꯑꯗꯩꯗ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏꯅ ꯀꯟꯗ꯭ꯔꯒꯗꯤ ꯅꯍꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪ ꯂꯥꯎꯕ ꯅꯍꯥ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯣꯛꯑ ꯀꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯁꯣꯏꯗꯅ ꯃꯤꯅ ꯃꯨꯟꯈꯤꯗꯅ ꯑꯩꯈꯣꯏꯁꯦ ꯀꯥꯏꯈꯤꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯌꯨꯝꯗꯒꯤ ꯆꯠꯂꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯁꯤꯅꯗꯤ ꯄꯦꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯍꯜꯂꯛꯇꯕꯁꯨ ꯌꯥꯎꯕ ꯌꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯅ ꯀꯩꯅꯣꯝꯃ ꯊꯣꯡꯉꯒ ꯃꯉꯣꯟꯗ ꯄꯤꯖꯩꯌꯦꯕꯀꯣ ꯄꯤꯖꯕꯗꯣ ꯑꯩꯅ ꯈꯤꯇꯪꯕꯨꯗꯤ ꯂꯤꯛꯑꯦ ꯊꯣꯡꯒꯤꯗꯣꯀꯣ ꯂꯤꯛꯑꯒꯁꯨ ꯑꯩꯅ ꯑꯁ ꯁꯨꯝ ꯊꯃꯣꯏꯗ ꯐꯥꯎꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯠꯈꯤꯕ ꯍꯥꯏꯁꯦ ꯇꯝ ꯉꯝꯗꯦꯗꯅ ꯑꯗ ꯏꯃꯥꯗꯒꯕꯨꯗꯤ ꯑꯩ ꯇꯌꯥꯏꯗ ꯀꯩꯗꯕꯨꯗꯤ ꯑꯩ ꯀꯅꯥꯝ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕꯀꯣ ꯑꯗ ꯉꯁꯤ ꯍꯥꯏꯁꯤꯅꯦꯕꯀꯣ ꯑꯩꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩ ꯍꯥꯏꯕꯗꯤ ꯆꯥꯅꯤꯡꯉꯒꯁꯨ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯗꯤ ꯆꯠꯈ꯭ꯔꯒꯁꯨ ꯑꯃꯨꯛ ꯍꯜꯂꯛꯇꯕꯁꯨ ꯍꯥꯏꯕꯗꯤ ꯇꯝ ꯉꯝꯗꯦꯅ ꯑꯩꯅꯀꯣ ꯃꯥꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯏꯟꯖꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯦꯟꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟꯁꯤꯟ ꯍꯥꯞꯆꯤꯜꯂꯒ ꯌꯥꯝ ꯎꯏ ꯂꯥꯎ ꯉꯧꯕ ꯆꯥꯕꯗꯣ ꯌꯥꯝꯅ ꯄꯥꯝꯖꯩꯌꯦꯕꯀꯣ ꯃꯍꯤ ꯌꯥꯎꯗꯕꯤꯗ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯉꯧꯕꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗꯒ ꯀꯣꯊꯔꯒ ꯆꯥꯕꯗꯣ ꯑꯗꯩꯗ ꯑꯩꯅ ꯆꯥꯛꯀ ꯆꯥꯗꯕꯤꯗꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯄꯤꯖꯈꯤꯌꯦ ꯑꯗ ꯍꯣꯏ ꯃꯥꯅ ꯁꯨꯃꯥꯏꯅ ꯄꯤꯖꯈ꯭ꯔꯕꯅꯤꯅ ꯂꯤꯛꯄꯨꯗꯤ ꯂꯤꯛꯍꯧꯔꯦꯀꯣ ꯂꯤꯛꯍꯧꯔꯒꯁꯨ ꯀꯔꯤꯝꯕꯨꯗꯤ ꯈꯟꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯆꯥꯔ ꯆꯠꯈ꯭ꯔ ꯂꯣꯏꯔꯦ ꯍꯣꯏ ꯆꯥꯔ ꯆꯠꯈ꯭ꯔ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯇ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡꯁꯦ ꯈꯤꯇꯪ ꯂꯤꯛꯅ ꯊꯣꯡꯕꯅꯤꯅ ꯏꯔꯣꯝꯕ ꯑꯃ ꯆꯝꯐꯨꯠ ꯑꯃ ꯍꯦꯛꯇ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯑꯗꯨꯅ ꯈꯔ ꯁꯝꯖꯜꯂꯒꯗꯤ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯍꯥꯏꯕꯗꯤ ꯏꯟꯖꯥꯡꯗꯣ ꯀꯣꯟꯅꯕꯒꯤ ꯀꯩꯅꯣꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯄꯤꯖꯈꯤꯕꯗꯤ ꯌꯥꯎꯋꯤ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯔꯝꯕ ꯊꯕꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯂꯣꯏꯔꯒꯁꯨ ꯃꯥꯅ ꯄꯥꯝꯖꯔꯝꯃꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯁꯤꯗꯩꯗ ꯊꯕꯛ ꯑꯃ ꯇꯧꯕ ꯉꯁꯥꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯒꯤ ꯍꯣꯕꯤ ꯃꯥꯅ ꯄꯥꯝꯖꯕ ꯊꯕꯛꯁꯦ ꯃꯥꯒꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯁꯤꯅꯦꯕ ꯃꯥꯅ ꯄꯥꯝꯖꯩ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯩꯅꯣꯗ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤꯗ ꯃꯥꯒꯤ ꯁꯤꯚꯤꯜꯒꯤꯗ ꯇꯧꯕꯗꯣ ꯑꯗꯨꯅꯤ ꯃꯥꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯔꯝꯃꯤꯁꯦ ꯑꯁꯤꯃꯛꯅꯤ ꯃꯥꯅ ꯄꯥꯝꯖꯕ ꯗ꯭ꯔꯦꯁꯁꯤꯡ ꯑꯁꯤ ꯁꯦꯠꯂ ꯈꯨꯟ ꯉꯥꯛꯏꯁꯦ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯗ꯭ꯔꯦꯁꯅꯤ ꯁꯤꯁꯦ ꯃꯥꯗꯤ ꯑꯁꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯂꯒ ꯈꯨꯟ ꯉꯥꯛꯈꯤꯗ꯭ꯔꯦ ꯃꯥꯅ ꯁꯦꯠꯂꯝꯕ ꯗ꯭ꯔꯦꯁ ꯑꯃ ꯂꯩꯌꯦ ꯗꯨꯀꯥꯟ ꯊꯣꯛꯄꯗ ꯁꯦꯠꯄ ꯗ꯭ꯔꯦꯁ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯣꯔꯐꯣꯟ ꯃꯆꯨ ꯑꯃ ꯁꯦꯒꯥꯏꯔꯕꯅꯦ ꯑꯗꯨ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯑꯗꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗꯨꯒ ꯂꯣꯏꯅꯔꯒ ꯑꯗꯨꯝ ꯆꯠꯈꯔꯦ ꯗꯨꯀꯥꯟ ꯆꯠꯄꯗ ꯁꯦꯠꯄ ꯈꯣꯡꯒ꯭ꯔꯥꯎꯒ ꯐꯤꯔꯣꯟꯗꯨꯒꯅꯦ ꯃꯥꯅ ꯈꯨꯟ ꯉꯥꯛꯄꯗ ꯁꯤꯖꯤꯟꯅꯔꯝꯃꯤꯁꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯄꯤꯔꯛꯏꯕ ꯗ꯭ꯔꯦꯁꯁꯤꯗꯤ ꯁꯦꯠꯂꯝꯗ꯭ꯔꯦ ꯁꯤꯅ ꯑꯩꯅ ꯄꯥꯝꯖꯩ ꯍꯥꯏꯕꯩꯔꯣ ꯈꯪꯗꯦ ꯃꯥꯅ ꯁꯦꯠꯇꯅ ꯍꯟꯅ ꯊꯝꯕꯤꯔꯝꯃꯦ ꯑꯗꯨꯅ ꯑꯩꯅ ꯅꯍꯥꯟꯗꯣ ꯃꯣꯏ ꯌꯨꯅꯤꯠꯇ ꯁꯤꯒꯤ ꯗ꯭ꯔꯦꯁꯁꯤꯃꯛ ꯄꯥꯝꯃꯦ ꯍꯥꯏꯔꯝꯕꯒꯤ ꯑꯩ ꯁꯦꯠꯅꯤꯡꯉꯦ ꯍꯥꯏꯕꯒꯤ ꯃꯣꯏ ꯊꯤꯟꯕꯤꯔꯛꯑꯦ ꯑꯗꯣ ꯑꯩ ꯃꯊꯛꯇ ꯉꯔꯥꯡ ꯂꯩꯔꯣꯟ ꯆꯟꯕꯗꯨꯁꯨ ꯑꯗꯨ ꯑꯣꯏꯅ ꯁꯦꯠꯄꯅꯦ ꯑꯩ ꯐꯩꯖꯣꯝ ꯁꯦꯠꯇꯕꯅꯦ ꯑꯗꯣ ꯂꯥꯜꯂ ꯊꯧꯔꯝ ꯅꯨꯃꯤꯠꯇꯁꯨ ꯑꯩ ꯐꯩꯖꯣꯝ ꯁꯦꯠꯂꯨꯔꯒꯦꯅ ꯈꯜꯂꯦ ꯑꯗꯨ ꯑꯗꯨꯝ ꯁꯦꯠꯂꯒꯦꯅ ꯑꯗꯣ ꯃꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯊꯕꯛꯇ ꯀꯌꯥ ꯆꯤꯜꯍꯥꯎ ꯊꯤꯒꯟꯗꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯐꯤ ꯅꯥꯟꯕ ꯑꯃ ꯁꯤꯃ ꯅꯥꯟꯗ ꯌꯥꯗꯦ ꯄꯥꯈꯪꯅꯤ ꯍꯥꯏꯔꯒꯁꯨ ꯐꯤ ꯅꯥꯟꯗ ꯌꯥꯗꯦ ꯁꯤꯃ ꯐꯖꯕ ꯁꯦꯠꯇ ꯌꯥꯗꯦꯅ ꯂꯩꯅꯤꯡꯉꯥꯏ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯈꯔ ꯇꯥꯜꯂꯤꯕꯁꯤꯅ ꯀꯔꯕꯥꯔꯒꯤ ꯄꯩꯁꯥ ꯋꯥꯠꯇꯅꯕ ꯍꯣꯠꯅꯔꯛꯄꯗ ꯐꯤꯔꯣꯟ ꯅꯥꯟꯗ ꯌꯥꯗꯦ ꯁꯤꯃ ꯐꯖꯗꯦ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯉꯣꯟꯗ ꯑꯦꯅꯤ ꯃꯤ ꯑꯃꯅ ꯊꯕꯛ ꯑꯃ ꯀꯩꯅꯣꯝ ꯆꯠꯂꯨꯁꯤ ꯂꯩꯕꯥꯛꯀꯤ ꯀꯥꯟꯅꯅꯕꯅꯤ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯀꯥꯟꯅꯅꯕꯅꯤ ꯍꯥꯏꯔꯗꯤ ꯌꯨꯝꯗꯒꯤ ꯍꯥꯟꯅ ꯍꯦꯛꯇ ꯃꯃꯥꯡꯗꯒꯤ ꯊꯣꯛꯑꯒ ꯃꯥꯅ ꯊꯕꯛ ꯌꯥꯔꯨꯒꯅꯦꯕ ꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯥꯎ ꯃꯥꯏꯀꯦꯜ ꯗꯦꯕ ꯅꯣꯡꯊꯣꯝꯕꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯁꯦ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ
ꯑꯩꯈꯣꯏ ꯋꯥꯡꯈꯩꯒꯤ ꯌꯨꯅꯤꯠ ꯅꯝꯕꯔ 19ꯗ AT ꯌꯨꯅꯤꯠ ꯅꯝꯕꯔ 19ꯗ ꯑꯦꯟꯔꯣꯜ ꯇꯧꯋꯤ ꯋꯥꯁꯛ ꯂꯧꯋꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯥꯅ ꯋꯥꯁꯛ ꯂꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯌꯥꯝꯕ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯤ ꯅꯠꯇ꯭ꯔꯥ ꯏꯌꯥꯝꯕ ꯃꯌꯥꯝꯒꯤ ꯑꯌꯥꯕꯒꯗꯤ ꯂꯧꯔꯝꯕ꯭ꯔꯥ ꯀꯔꯤ ꯅꯣꯂꯦꯖꯀꯗꯤ ꯂꯩꯍꯧꯋꯤ ꯁꯤ ꯃꯇꯥꯡꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕ ꯂꯧꯕꯁꯤ ꯅꯠꯇꯅꯅꯦ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯥꯁꯤꯁꯨ ꯂꯩꯕꯥꯛ ꯌꯥꯝꯅ ꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯑꯍꯥꯟꯕ ꯀꯔꯝꯕꯗ ꯈꯨꯟ ꯉꯥꯛ ꯀꯔꯝꯕ ꯇꯧꯗꯣꯏꯅꯣꯗꯣ ꯂꯩꯇ꯭ꯔꯤꯉꯩꯗ ꯔꯤꯀꯣꯒꯅꯥꯏꯖ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯕꯤꯁꯦꯝꯄꯨꯔꯔꯣꯝ ꯁꯥꯏꯠ ꯃꯣꯏꯔꯥꯡꯂꯣꯝ ꯁꯥꯏꯠ ꯑꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯥꯛꯏꯕ ꯂꯥꯟꯖꯦ ꯂꯩꯕꯁꯤꯡꯁꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯀꯩꯗ ꯃꯥ ꯆꯠꯇꯅ ꯑꯃꯒꯤ ꯑꯋꯥꯠꯄ ꯃꯌꯥꯝꯅ ꯆꯧꯁꯦꯅ ꯍꯥꯏꯕꯗ ꯃꯣꯏꯒꯤ ꯏꯁꯥꯒꯤ ꯒꯥꯔꯤ ꯑꯃꯈꯛ ꯂꯩꯖꯩ ꯒꯥꯔꯤ ꯂꯩꯔꯤꯕ ꯒꯥꯔꯤꯁꯦ ꯊꯧꯗꯣꯛꯑꯒ ꯃꯥꯅ ꯄꯥꯔꯁꯣꯅꯦꯜ ꯄꯨꯊꯣꯛꯑꯒ ꯃꯥꯅ ꯑꯗꯨꯝ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡ ꯄꯥꯡꯕ ꯃꯉꯣꯟꯗꯒꯤ ꯌꯥꯝꯅ ꯂꯨꯄꯥ 1,000 ꯍꯥꯞꯄ ꯉꯝꯗ꯭ꯔꯒꯁꯨ ꯏꯁꯥꯃꯛ ꯊꯥꯡꯗꯣꯛꯑꯒ ꯃꯁꯥꯃꯛꯁꯦ ꯂꯦꯕꯔ ꯑꯣꯏꯅ ꯊꯥꯡꯗꯣꯛꯑꯒ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯅꯤꯡꯕꯒꯤꯗꯒꯤ ꯃꯥꯒꯤ ꯏꯊꯤꯟꯁꯦ ꯑꯗꯨꯝ ꯍꯧꯔꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯋꯥꯈꯟꯗ ꯂꯩꯕꯥꯛ ꯅꯤꯡꯕ ꯑꯔꯥꯟꯕ ꯇꯧꯗꯕꯤ ꯀꯔꯞꯁꯟ ꯇꯧꯗꯕꯤꯗ ꯊꯕꯛ ꯃꯦꯔꯤꯠꯇ ꯈꯜꯂꯒ ꯅꯠꯇꯗꯤ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯁꯨꯝ ꯍꯥꯟꯅꯗꯒꯤ ꯑꯗꯨꯒꯤ ꯋꯥꯈꯟꯁꯦ ꯁꯨꯝ ꯆꯨꯔꯒ ꯂꯥꯛꯄꯁꯤꯗ ꯉꯥꯛꯅ ꯃꯦꯒꯤ 3ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯕꯨ ꯂꯣꯏꯅꯃꯛ ꯃꯩ ꯊꯥꯔꯒ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯍꯧꯔꯛꯈꯤꯕ ꯇꯣꯔꯕꯨꯡꯗꯒꯤ ꯀꯩꯗꯩ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯃꯩ ꯊꯥꯔ ꯇꯥꯔꯛꯈꯤꯕꯁꯤꯗꯒꯤ ꯃꯥꯒꯤ ꯋꯥꯈꯟꯗ ꯑꯃꯣꯏꯅ ꯅꯨꯡꯉꯥꯏꯈꯤꯗꯗꯅ ꯃꯩꯇꯩ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯜꯍꯧꯗꯕ ꯌꯥꯗꯦ ꯑꯩ ꯁꯤꯈ꯭ꯔꯁꯨ ꯌꯥꯏ ꯑꯩ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ ꯑꯩ ꯍꯤꯡꯕꯁꯨ ꯌꯥꯏ ꯆꯣꯡꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯇꯥꯎꯟꯈꯩꯗꯒꯤ ꯑꯩꯈꯣꯏꯁꯦ ꯗꯨꯀꯥꯟ ꯍꯥꯡꯉ ꯂꯩꯕꯗ ꯑꯗꯨꯝ ꯃꯩ ꯊꯥꯔꯛꯄꯩ ꯇꯥꯏꯃꯤꯡꯗꯣ ꯃꯤꯠꯇꯩ ꯄꯤꯈꯤꯕ ꯂꯣꯏ ꯇꯥꯟꯅꯩꯌꯦꯕ ꯀꯩꯅꯣꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯣꯏꯅ ꯊꯥꯔꯒ ꯑꯩꯈꯣꯏꯅ ꯌꯦꯡꯉ ꯂꯩꯔꯦꯅ ꯑꯩꯈꯣꯏꯁꯦ ꯁꯥꯎꯅꯤꯡꯈꯤꯕ ꯑꯗꯨꯝ ꯗꯨꯀꯥꯟꯁꯨ ꯉꯟꯅ ꯂꯣꯜꯂꯤꯀꯣ ꯅꯨꯃꯤꯠꯇꯣ ꯄꯨꯡ ꯌꯥꯝ ꯉꯟꯅ ꯗꯨꯀꯥꯟꯗꯣ ꯌꯥꯝ ꯉꯟꯅ ꯂꯣꯜꯂꯦ ꯅꯨꯃꯤꯠꯇꯣ ꯄꯨꯡ 5 ꯀꯥꯗ꯭ꯔꯤꯉꯩ ꯇꯥꯏꯃꯤꯡꯗ ꯑꯗꯨꯝ ꯂꯣꯜꯂꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯕ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯄꯥꯎꯗꯤ ꯂꯣꯏꯅꯃꯛ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗꯅꯦꯕ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜꯂꯒ ꯗꯦꯠ 4ꯗꯗꯤ ꯗꯦꯠ 4ꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯍꯥꯏꯕꯗꯤ ꯃꯣꯏꯔꯣꯝꯅꯁꯨ ꯇꯧꯔꯛꯑꯃꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯁꯥꯏꯠꯇꯒꯤꯁꯨ ꯆꯨꯔꯆꯥꯟꯄꯨꯔ ꯀꯩꯀꯥ ꯁꯥꯏꯠꯇꯒꯤꯁꯨ ꯇꯧꯔꯛꯑꯃꯤꯅ ꯑꯗ ꯑꯩꯈꯣꯏ ꯁꯤꯒꯤꯁꯨ ꯏꯔꯥꯡ ꯍꯧꯕ ꯌꯥꯗꯦꯅ ꯄꯨꯟꯖꯟꯗ ꯌꯥꯗꯦꯅ ꯑꯩꯈꯣꯏ ꯄꯨꯟꯖꯟꯅꯔꯦ ꯗꯦꯠ 4ꯗꯒꯤꯗꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯁꯦ ꯊꯨꯒꯥꯏ ꯂꯩꯀꯥꯏ ꯇꯧꯗꯦ ꯀꯨꯀꯤꯁꯦ ꯅꯣꯏꯁꯨ ꯂꯩꯕ ꯌꯥꯔꯣꯏꯅ ꯂꯥꯎꯕꯕꯨꯗꯤ ꯍꯧꯔꯦꯀꯣ ꯃꯣꯏ ꯌꯨꯝ ꯊꯨꯒꯥꯏ ꯈꯣꯠꯀꯥꯏꯕ ꯑꯝꯇ ꯇꯧꯗꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯉꯣ ꯁꯤ ꯍꯧꯒꯤ ꯕꯦꯡꯒꯁꯤ ꯀꯩꯁꯨ ꯂꯩꯇꯦ ꯌꯨꯝ ꯃꯐꯝ ꯆꯥꯅ ꯂꯩꯔꯤ ꯈꯔꯕꯨꯗꯤ ꯍꯣꯏ ꯁꯥꯎꯅꯤꯡꯗꯅ ꯇꯦꯟꯁꯟ ꯂꯩꯗꯅ ꯈꯤꯇꯪ ꯊꯨꯒꯥꯏꯕꯗꯤ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅꯗꯤ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯤ ꯀꯝꯄ꯭ꯂꯤꯠ ꯍꯧꯖꯤꯛꯁꯦ ꯁꯦꯝꯖꯤꯜꯂꯒ ꯃꯣꯏꯅ ꯍꯦꯛ ꯂꯥꯟꯁꯤ ꯂꯣꯏꯔꯀꯥꯟꯗ ꯂꯩꯅ ꯃꯩ ꯊꯥꯕꯤꯗꯦ ꯑꯩꯈꯣꯏꯅ ꯇꯦꯝꯊꯣꯛꯇꯦ ꯗꯣꯖꯔ ꯑꯃ ꯇꯧꯗꯦ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯐꯖꯅ ꯉꯥꯛꯑꯒ ꯃꯥꯒꯤ ꯌꯨꯝꯁꯦ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯔꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯩꯅꯩꯅ ꯑꯗꯨꯒꯤ ꯃꯃꯥꯡꯁꯤꯗ ꯊꯨꯀꯥꯏ ꯈꯣꯠꯀꯥꯏꯗꯅ ꯗꯣꯖꯔꯅ ꯇꯦꯝꯊꯣꯛꯇꯅ ꯑꯃꯨꯛꯅ ꯃꯩꯇꯩꯒꯤ ꯈꯨꯡꯒꯪꯒꯤ ꯃꯨꯠꯈꯤꯅꯕ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯍꯧꯗꯅꯕ ꯈꯨꯟ ꯃꯨꯊꯠꯅꯕꯒꯤ ꯃꯑꯣꯡꯗ ꯂꯣꯏꯅ ꯇꯦꯝꯊꯣꯛꯇꯅ ꯁꯥꯂꯥꯛ ꯁꯥꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯍꯧꯀꯤ ꯕꯦꯡꯗꯒ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯁꯦ ꯁꯤꯗꯤ ꯐꯖꯅ ꯃꯣꯏꯅ ꯂꯥꯟ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯣꯏꯁꯨ ꯐꯖꯅ ꯁꯦꯝꯖꯤꯟꯕꯗ ꯄꯩꯁꯥ ꯀꯩꯁꯨ ꯌꯥꯝ ꯆꯪꯉꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯌꯦꯡꯕꯤꯔꯣ ꯂꯣꯏ ꯇꯦꯝꯈꯥꯏꯈ꯭ꯔꯕꯅꯤ ꯂꯩꯐꯝ ꯍꯥꯏꯗꯤ ꯅꯧꯅ ꯑꯃꯨꯛ ꯔꯤꯄꯤꯠ ꯑꯣꯏꯅ ꯁꯥꯗꯣꯏꯅꯦꯕ ꯃꯣꯏꯒꯤꯗꯤ ꯁꯦꯝꯖꯤꯜꯂꯒ ꯔꯤꯄꯦꯌरिꯡ ꯔꯟ ꯇꯧꯔꯒ ꯊꯣꯡ ꯅꯨꯡ ꯈꯔ ꯄꯥꯜꯂꯒ ꯂꯩꯕ ꯐꯖꯅ ꯌꯥꯔꯤ ꯍꯥꯏꯕ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯕ ꯑꯗꯨꯅ ꯃꯣꯏꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯍꯥꯏꯕꯗꯤ ꯀꯥꯏꯕ ꯈꯣꯠꯄ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯅꯃꯛ ꯐꯤꯕꯝ ꯁꯣꯛꯈ꯭ꯔꯕꯅꯦꯕ ꯂꯝꯄꯥꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯏꯔꯥꯡꯗꯨꯃ ꯂꯩꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯈꯥꯏꯖꯤꯟꯅꯔꯀꯥꯟꯗ ꯂꯩꯀꯥꯏꯗꯒꯤ ꯑꯉꯥꯡ ꯑꯃ ꯈꯥꯏꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯔꯤꯂꯤꯐꯀꯤ ꯑꯃꯨꯛ ꯄꯥꯡꯕ ꯆꯠꯂꯦꯕ ꯑꯗꯨꯒꯤ ꯄꯥꯡ ꯆꯠꯄꯗꯨꯗ ꯑꯩꯈꯣꯏ ꯑꯊꯧꯕ ꯑꯣꯏꯈꯤꯕ ꯏꯅꯥꯎꯄꯥ ꯃꯥꯏꯀꯦꯜꯅꯦ ꯑꯩꯅꯦ ꯑꯩ ꯏꯁꯥꯅꯦ ꯑꯗꯒꯤ ꯑꯩ ꯏꯅꯥꯎꯄꯥꯁꯤꯡꯅꯦ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯌꯥꯎꯔꯒ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯐꯤꯔꯣꯟ ꯀꯩꯀꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝ ꯐꯤꯔꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯐꯤꯔꯣꯟ ꯍꯥꯞꯅꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯍꯥꯏꯕꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯐꯤꯔꯣꯟꯗꯒꯤ ꯈꯣꯡꯎꯞꯇꯒꯤ ꯀꯩꯗꯒꯤ ꯂꯣꯏ ꯍꯥꯞꯇꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯀ꯭ꯂꯕꯇ ꯔꯦꯗꯤ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯒꯤꯗ ꯆꯠꯂꯦ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯗ ꯆꯠꯄꯗ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯒꯤꯁꯤꯗꯩꯗ ꯂꯩꯕꯁꯨ ꯁꯤꯗꯅ ꯈꯔ ꯌꯥꯝꯅ ꯂꯩ ꯍꯥꯏꯅꯔꯒ ꯁꯤꯗꯅ ꯈꯔ ꯌꯥꯝ ꯄꯤꯔꯝꯃꯦ ꯑꯗꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯁꯦ ꯃꯣꯏꯔꯥꯡ ꯑꯩꯈꯣꯏꯒꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯃꯃꯥꯡ ꯆꯪꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏꯔꯥꯡ ꯁꯥꯟꯇꯤꯄꯨꯔ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯩꯗ ꯔꯤꯂꯤꯐꯀꯤ 2 ꯂꯩꯔꯝꯃꯦ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯁꯪꯂꯦꯟ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯣꯏꯔꯥꯡ ꯁꯟꯗꯣꯡ ꯆꯠꯂꯨꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯤꯔꯦ ꯑꯗꯨꯃꯥꯏꯅ ꯄꯤꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯑꯇꯩ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝꯂꯣꯝ ꯁꯥꯏꯠꯀꯤꯁꯨ ꯑꯗꯨꯃꯥꯏꯅ ꯔꯤꯂꯤꯐꯀꯤ ꯄꯤꯕ ꯆꯠꯂꯦ ꯃꯥꯁꯨ ꯌꯥꯎꯔꯦ ꯑꯩꯁꯨ ꯌꯥꯎꯔꯦ ꯃꯥꯁꯨ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯍꯨꯝꯁꯦ ꯑꯗꯨꯝ ꯄꯨꯂꯞ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯅꯨꯡꯁꯤꯖꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯄꯨꯂꯞ ꯆꯠꯂ ꯃꯇꯨꯡꯗ ꯃꯥꯁꯤꯅ ꯑꯗꯩꯗꯤ ꯈꯨꯜ ꯉꯥꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅ ꯃꯥꯅ ꯀꯃꯥꯏꯅ ꯂꯥꯛꯄꯅꯣ ꯉꯁꯥꯏ ꯔꯤꯂꯤꯐꯀꯤꯁꯦ ꯄꯤꯕ ꯌꯥꯕ ꯄꯤꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯃꯤ ꯌꯥꯝ ꯁꯤꯖꯜꯂꯛꯑꯦꯕ ꯔꯤꯂꯤꯐꯀꯤ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯉꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯈꯪꯍꯧꯗꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯌꯥꯝꯁꯦ ꯑꯉꯝꯕ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯃꯥꯒꯤ ꯍꯩꯇꯕꯒꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯒꯤ ꯈꯨꯜꯁꯦ ꯀꯃꯥꯏꯅ ꯉꯥꯛꯀꯅꯤꯅꯣ ꯍꯩꯇꯕꯩꯔ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯃꯤꯗꯣ ꯁꯨꯝ ꯁꯤꯖꯤꯜꯂꯛꯄꯁꯤꯗ ꯃꯥꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯈ꯭ꯔꯕꯖꯥꯠꯅꯦꯕ ꯑꯩꯈꯣꯏ ꯑꯊꯧꯕ ꯃꯥꯏꯀꯦꯜꯁꯤ ꯏꯅꯥꯎꯄꯥꯁꯦ ꯑꯗ ꯃꯥꯁꯦ ꯃꯔꯛ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ
mafam pham chatlaga khoi mai team moina di leiba nataba haibadi mafam pham dugi chatlaga mi duga khoi chinau ngata ni imasing ngata ni na tinnaroga noi gina kamai tori na maje nong hele ko yawba nong hele ko yawba ai ngata chakhakanda ai ngata chakhakanda khoi thengnai halakpa adaina he irang tholopagi da khoina lebak ningbagi changje khoi sinau haitare ko swaina relipi khoi chatpagi ne khoi chanmin mateng pang chapagi ahumdagi irang tawru matung sikya chappada akoina thongani adum megi 7 he hobaga dum chatle aseng wei megi 7 yongtringai degi khoi donation se ngam khainarame ba adai da khoi tasan ba khosan ba haibam leina khainaraga so adugi ready tawda khoi megi date 7 da chatkibne ba aduna sigi matung degi di ma se amu relief ki kai gi je khoi piminara matung da swaina khoi khul khaga se khoi khul se kamai nga kai khokoni na khaga ma se khaga wakhalol lak haibadi tasan na ba khoi meite je tasan na dri khoi hingaro kholo haiba wakhan je wanarena wanar degi ma se adumai tawdana ngai mata chakhaga haidi hengna hingdai halakpa yawba adai nong leglakpa he yawba swaina tawreba taw kodagi di mana khoi kano arambai yawgipse khoi irabot khoi irabot khoi mayamna su dum khangnare na ko irabot di numisi da khoi arambai gi wasakhi ba kano khoi kangla gi kano sta changaga September 30 khoi kano degi khoi thangmiban gi khoi kano se ground degi laaga rally ne laaga adai tawruna masu adai na aisu leibu kat pa chacharui adai da id phi do amu bo selaudrami na ready du di yawu nuaitre adama da phi amu bo sela chakhi ba chalaga adai tawro ma se arambai wasakpa yawaga arambai yawgimne ba ada aise sengbaidi arambai se aisu yawgen haibane adai mana kai gino na ngasai ai yaholum tisna kai gino na ngasai sona kanda dukan se puri se mana pot chelakpa adagi sona kanda gi akhoi je pot chelaga su loinamak item se sai kano dagi loinamak chen bangam deba sen gi awaba nung ka leibudo aduna ngasai gi mana su sen do hen ba piu ha ga su sen je piningai leitamina adagi maru oi ba khadang chelaga maru ba khache laga duga sai macha machu khara sai di lowe ya boidi aduna aina manage taro lowe ba aduna dukan je mana chakhaga chu dukan sigi sinba lam ko pa sai aina mu ta hoba hai dukan se tat padi yadamina imane ba ki seba taro yum di chana hen yadamina adugi site tuma di yamba kan tho thamiram ne hoi aduna ka tho thamiram ba aduna mari shuba jena marketing jet ba ai bazar gi pote aga ne ba yole je ama adai dukan na adugo dukan changau na mana namna changau ba adai khoi te ga namna sangauba ana sangaubo da aisu dukan dugi yamna maru oi pot logo ko da marum do samna dukan sina maram moraga imung si ran taw ngam mani yam da ba yana ba king ba ngam dam hona bi bane ba dukan je lolak khib dai di taseng waram mani lan se maram moraga wa se theng di kham theng lan gi mamang di wa gre hai ta re sen ko covid ki mamang di covid taw ki ba da adu dai hen phibom sokre adu hujik je phibom sok wai ko dum phajana su e khoi pot khara change luba sakal nung kha change luba je aduna dukan gi ju ko mayam na dum ying be khangne ba dukan gi mamang gi khoi kabam do hoji puk ta khoi pak ati ka kai toroga uba apat pa mayam toroga sambado sai journalist le jai lakjarame sambado aduga khoi gi samdriba mafam duna khoi na mayam na toina ka khala cha ka do adadi hek mine sel khosel roga ka taw do ngai tamina khoi na pot thamam du dang mine sel do pot dang aduna pot thamjana gi damina adudi khoi na kana do taw bungam damina ka amana kai na samjad dei aduna ngasai gi ma su kun ngak pachat pai chu kun ngak pachat thu kita di ko iho do ho dai ni do adana damcha nang na kha sahi je kan hoi ramina ai di 40 sana changjel 40 khitang henjel e ko ada mana nango dai je ina na hawai bi na haw khoina chong tho taw godam ni na taroga adumai na ma chakhimne ba ai yamba yamba tong lak chage yamna khoi maroi bo hangam tong lak chage ko yamba khoi gi athau na lai khitaba matam da laikai club natraga organization natraga CS ko na back tawwa natraga JC na back tawwa haibam su lai yambagi nau pasina lai khitra matungda kana na gadi support tawbiraga mahaki aroi mathong mangam mara pangthok khe ko kadang bamda ado kana na gadi help tawraga support tawraga mahaki aroi mathong mam pangthok khi katang thambiyo dusu machi matang ji yam lui khoi gi dong tadi machi chapchana sine tawi haiba ai chapchana ji kampham tawdri aduna ngasi club ki president ga ai ga wari sanajai narangi club maming dom tang panbiram kunung lekai youth development club aduga club ki president na oja kano ibu pisat ngasi sida lakpiram nga ai ga wari sane yam bang club ki thu da na tawa yam mane makne khalaga ai gi tatok tasin taw hundu leitre khoi sinau khara sinatana aduga narangi khoi leiron chan beida ina kitang noi da haibada phajaba phajada beidi khangre leiron chan beida khoi ju
ꯂꯩꯕꯥꯛꯅ ꯇꯧꯅꯤ ꯍꯥꯏꯅ ꯂꯩꯊꯣꯛꯎꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯔꯤꯗꯤꯁꯨ ꯁꯤꯟꯕꯅꯦ ꯂꯩꯕꯥꯛ ꯍꯥꯏ ꯂꯩꯉꯥꯛꯅ ꯂꯩꯉꯥꯛꯅꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯕꯀꯤ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗ ꯂꯩꯕꯥꯛꯀꯤ ꯃꯣꯏꯁꯨ ꯃꯌꯥꯝ ꯒꯥꯔꯤ ꯋꯥꯏꯕ ꯈꯣꯠꯄ ꯑꯃ ꯃꯣꯏꯅ ꯂꯣꯏ ꯇꯧꯕꯤ ꯑꯩꯈꯣꯏꯗꯒꯤ ꯄꯩꯁꯥꯗꯣ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯖꯥꯏꯕꯨ ꯕꯤꯆꯛꯅ ꯉꯔꯥꯡ ꯀꯨꯒꯤ ꯃꯇꯥꯡ ꯀꯣꯐꯤꯟꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨ ꯄꯟꯖꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨ ꯑꯩ ꯃꯁꯤ ꯃꯤꯗꯤꯌꯥ ꯊꯣꯡꯗ ꯍꯥꯞꯅꯤꯡꯗꯕꯅꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯈꯤꯇꯪ ꯍꯣꯜ ꯇꯧꯃꯤꯟꯅꯁꯦꯕꯀꯣ ꯑꯩꯗꯤ ꯈꯨꯗꯛꯇ ꯄꯥꯎ ꯐꯥꯎꯅꯗꯕꯗꯩ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠ ꯑꯄꯥ ꯈꯔꯗꯤ ꯂꯩꯅꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯃ ꯍꯥꯏꯔꯒ ꯁꯝꯖꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯔꯥꯡꯁꯦ ꯉꯁꯥꯏꯒꯤ JSCꯅꯕꯨ ꯑꯣꯏꯔꯁꯨ ꯀ꯭ꯂꯕꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯕꯨ ꯑꯣꯏꯔꯁꯨ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯂꯩꯈꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯗꯁꯨ ꯉꯜꯂꯤꯉꯩ ꯍꯧꯅ ꯇꯥꯏ ꯏꯆꯜꯁꯤꯡ ꯍꯨꯌꯦꯟ ꯃꯃꯣꯡꯒꯤ ꯏꯆꯜꯁꯤꯡ ꯈꯔꯅ ꯁꯤꯡꯖꯃꯩ 3Cꯗ ꯉꯔꯥꯡꯁꯦ ꯄꯥꯎ ꯐꯥꯎꯕꯤꯔꯛꯏ ꯗꯗꯥ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯥꯇꯥ ꯁꯨꯃꯣ ꯇꯥꯇꯥ DI ꯑꯝꯇ ꯊꯥꯕꯤꯔꯛꯎ ꯑꯩꯈꯣꯏ ꯃꯤ ꯆꯟꯗ꯭ꯔꯦ ꯍꯥꯏꯗꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕ ꯑꯩꯈꯣꯏ ꯇꯥꯇꯥ DI ꯑꯃ ꯀꯣꯜ ꯇꯧꯔꯒ ꯈꯨꯗꯛꯇ ꯀꯧꯏ ꯉꯔꯥꯡꯁꯦ ꯃꯣꯏ ꯑꯌꯨꯛ ꯄꯨꯡ 11:30 ꯁ꯭ꯋꯥꯏꯗꯒꯤ ꯒꯥꯔꯤ ꯆꯠꯈꯤꯕꯅ ꯍꯜꯂꯛꯄꯁꯦ ꯄꯨꯡ 6 ꯇꯥꯔꯦ ꯇꯥꯇꯥ DIꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯅꯣꯏ ꯚꯔꯥ ꯀꯌꯥ ꯇꯥꯔꯦ ꯈꯣꯠꯂꯦ ꯍꯪꯀꯥꯟ 1,100 ꯂꯧꯈꯤ ꯍꯥꯏ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩ ꯒꯥꯔꯤ ꯑꯃꯈꯛꯇꯪꯒꯤꯅꯤꯀꯣ ꯍꯥꯏꯖꯔꯤꯁꯦ ꯉꯔꯥꯡ ꯆꯠꯂꯤꯕ ꯒꯥꯔꯤꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯒꯅꯤ ꯑꯗꯣ ꯀ꯭ꯂꯕ ꯑꯃꯅꯁꯨ ꯄꯨꯕ ꯉꯝꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕꯅ ꯄꯨꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏ ꯃꯁꯥ ꯉꯝꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯑꯗꯨꯗꯨꯃ ꯄꯥꯡꯖꯈꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯃꯒ ꯑꯋꯥꯕ ꯈꯔꯗꯤ ꯊꯦꯡꯅꯈꯤ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯄꯥꯎ ꯐꯥꯎꯅꯗꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯈ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯁꯄꯣꯔꯠꯀ ꯂꯣꯏꯅꯅ ꯑꯃꯗꯤ JSC ꯑꯣꯏꯅ ꯐꯣꯝ ꯇꯧꯕꯗꯤ ꯂꯩꯇꯕ ꯅꯠꯇ꯭ꯔꯣ JSC ꯑꯣꯏꯅ ꯐꯣꯝ ꯇꯧꯋꯦꯕ ꯑꯗꯣ JSCꯒꯤ ꯁꯄꯣꯔꯠꯀ ꯂꯣꯏꯅꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯁꯤꯃꯗꯤ ꯄꯥꯡꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤꯀꯣ ꯏꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯂꯥꯛꯄꯤꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯌꯨꯝꯁꯤꯒꯤ ꯊꯧꯕꯨ ꯑꯃ ꯑꯣꯏꯅ ꯑꯊꯧꯕꯒꯤ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯑꯊꯧꯕꯒꯤ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗ ꯂꯩ ꯆꯥꯏꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯨꯗ ꯏꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯊꯥꯒꯠ ꯋꯥꯍꯩ ꯅꯨꯡꯉꯥꯏꯕ ꯄꯦꯟꯖꯕ ꯂꯩꯕꯥꯛꯀꯤꯗ ꯑꯃ ꯇꯧꯕꯗ ꯅꯠꯇꯅꯅꯦ ꯏꯃꯥ ꯏꯕꯦꯟ ꯏꯆꯦ ꯏꯆꯟ ꯏꯄꯥ ꯑꯍꯜ ꯑꯣꯏꯔꯕ ꯀꯩꯅꯣ ꯇꯧꯕꯁꯤꯡꯅ ꯑꯩꯒꯤ ꯏꯅꯥꯎꯄꯥꯒꯤꯗꯃꯛꯇꯅꯦ ꯑꯊꯧꯕꯁꯤꯗꯃꯛꯇꯅꯦꯅ ꯈꯜꯂꯒ ꯃꯌꯥꯝꯅ ꯂꯥꯛꯄꯤꯕ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩ ꯌꯥꯝ ꯊꯤꯅ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯖꯩ ꯉꯁꯤ ꯐꯥꯎꯕꯗ ꯁꯖꯤꯔꯣꯛꯇꯒꯤ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯤꯔꯝꯃꯤꯀꯣ ꯆꯦꯡ ꯆꯥꯛ ꯊꯥꯎ ꯊꯨꯝ ꯈꯔ ꯄꯤꯕꯤꯔꯝꯃꯤꯀꯣ ꯌꯥꯝꯗꯕ ꯌꯧꯁꯜꯂꯨꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩ ꯌꯥꯝꯅ ꯃꯣꯏꯒꯤꯗꯃꯛꯇ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯝꯗꯕꯩ ꯅꯠꯇꯕ ꯑꯩꯅ ꯃꯁꯤ ꯆꯥꯔꯒ ꯀꯩꯅꯣ ꯇꯧꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯍꯧꯅꯤ ꯍꯥꯏꯕꯒꯤꯁꯨ ꯅꯠꯇꯦ ꯃꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯑꯋꯥꯕ ꯏꯅꯥꯎꯄꯥꯁꯤ ꯂꯩꯇꯕ ꯑꯊꯧꯕꯁꯤ ꯂꯩꯈꯤꯗꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯕ ꯑꯩꯅ ꯑꯃꯨꯛꯍꯟꯅꯁꯨ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯣꯏꯗꯕꯅꯦꯅ ꯑꯩ ꯊꯥꯒꯠꯂꯒ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯍꯥꯏꯇꯥꯔꯦ ꯃꯉꯥꯅꯤ ꯂꯩꯍꯨꯜ ꯑꯗꯩꯗꯤ ꯃꯈꯣꯏꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯍꯥꯏꯇꯥꯔꯦ ꯄꯥꯡꯊꯣꯛꯄꯒꯤ ꯄ꯭ꯂꯥꯅꯤꯡꯁꯤꯅ ꯀꯔꯤ ꯂꯩꯕꯤꯔꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯀꯔꯤ ꯊꯝꯕꯤꯅꯤꯡꯕ ꯂꯩ ꯑꯗꯨꯝ ꯄ꯭ꯂꯥꯟ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯂꯥꯎꯊꯣꯛꯄ ꯌꯥꯕ ꯀꯔꯤ ꯃꯁꯤ ꯆꯞ ꯆꯥꯕ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯎꯖꯥꯏ ꯏꯕꯣꯄꯤꯆꯥ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯏꯌꯥꯝꯕ ꯏꯕꯣꯄꯤꯆꯥ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯣ ꯃꯥꯅ ꯍꯧꯖꯤꯛ ꯀꯩꯅꯣꯝꯇꯒ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯒꯤ ꯀ꯭ꯂꯕꯇ ꯀꯩꯅꯣꯝ ꯑꯃꯨꯛꯇꯪꯒ ꯄꯨꯟꯈꯤꯅꯤꯕ ꯄꯨꯟꯈꯤꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯇꯧ ꯇꯥꯔꯒꯗꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯑꯊꯧꯕ ꯈꯥꯕꯒꯤꯒ ꯄꯨꯂꯞ ꯇꯧꯃꯤꯟꯅꯕꯩ ꯄ꯭ꯂꯥꯟ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯧꯕꯩ ꯄ꯭ꯂꯥꯟ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯄꯨꯜꯂꯒ ꯇꯧꯕꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯄꯥ ꯂꯩꯈꯤꯗꯕ ꯑꯊꯧꯕ ꯃꯥꯏꯀꯦꯜꯁꯦ ꯄꯨꯂꯞ ꯄꯨꯟꯕ ꯍꯥꯏꯁꯦ ꯃꯥꯒꯤ ꯌꯥꯝꯅ ꯄꯥꯝꯕ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯅꯦꯕ ꯑꯗꯨꯅ ꯃꯥꯅꯁꯨ ꯍꯥꯏꯔꯝꯃꯤꯁꯦ ꯁꯨꯝ ꯍꯥꯏꯗꯣꯛꯑꯒꯦꯀꯣ ꯍꯥꯏꯗꯣꯛꯑꯒꯦꯗꯤ ꯂꯥꯟ ꯆꯪꯕ ꯍꯥꯏꯁꯦ ꯁꯤꯅꯤ ꯅꯠꯇ꯭ꯔꯒ ꯆꯪꯅꯤ ꯍꯥꯏꯕꯁꯦ ꯇꯝ ꯉꯝꯄꯣꯠꯇꯦꯕ ꯀꯩꯒꯨꯝꯕ ꯃꯥꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯒꯁꯨ ꯂꯥꯟꯐꯝ ꯑꯃꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯅ ꯃꯥ ꯌꯥꯎꯔꯒ ꯃꯤ 2ꯅꯤ ꯈꯪꯗꯦ 3ꯅꯤ ꯈꯪꯗꯦ ꯑꯊꯧꯕ 2ꯅꯤꯈꯪꯗे 3ꯅꯤ ꯈꯪꯗꯦ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯃꯁꯤ ꯐꯠꯇꯅꯨꯡꯗ ꯊꯣꯛꯄ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯩꯔꯣꯟ ꯆꯟꯕꯤꯔꯛꯎ ꯑꯗꯨꯒ ꯄꯨꯟꯅ ꯇꯧꯕꯁꯦ ꯄꯨꯟꯕ ꯍꯥꯏꯕꯁꯦ ꯑꯄꯨꯟꯕꯁꯤꯅ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯋꯥꯔꯧꯅꯤꯀꯣꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈꯥꯕꯒꯤꯒ ꯄꯨꯜꯂꯒ ꯁꯤꯅꯦ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯁꯤꯃꯛ ꯄꯥꯝꯖꯩꯕꯀꯣ ꯃꯥꯅ ꯍꯥꯏꯔꯝꯕꯁꯨ ꯂꯩꯖꯔꯦꯅꯀꯣ ꯑꯗꯨꯅ ꯑꯄꯨꯟꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣই ꯂꯩꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ sida pulau dragadi koi pun bai matam jai kano tau godam mande aduna yani gai di pun na batau se na hainingi aigi site ju aigi apun boy na pamjai manipur pun ba ko khoi tongan tongan machoi ta bai thabak je tu je khoi manipur je yamna mi ne yeng bada phajadre sengna ga di lan ni hujik tawri je sengna khun ngai ba sing ji ju wakhan sondan ba ati khun ngai ba sing ji loimu imphal da la ga lai ro ha ji ne adu akhoi di kamai taw dei na ba lai ba akhoi budi chahi yam jalle haidi punsi gi mahau ji khanga ba ne ba mi mo pok gi pi ba angang sing ji di moina paring lenga halala je hai ro ba aduna khunga ko sing ju ma thawai wa bi gano aduga pungning handa bi gano thengai ne gadam ni aduga leiba imphal da leiba mi sing da ina hajinin ba kharam di lei beli khoi che ngai na gari thau da na koi da na
ꯂꯥꯡꯗꯅ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯈꯩꯅ ꯔꯤꯝ ꯁꯦꯝꯗꯅ ꯖꯒꯣꯏ ꯁꯥꯗꯅ ꯇꯧꯔꯤꯁꯦ ꯃꯁꯤꯁꯨ ꯃꯁꯤ ꯇꯧꯗꯕꯅꯗꯤ ꯃꯇꯝ ꯈꯔ ꯂꯦꯞꯄꯤꯀꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯦꯡꯕꯗ ꯃꯤꯠ ꯌꯥꯝ ꯅꯥꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯂꯥꯟꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯁꯤꯒꯤ ꯄꯟꯁꯦ ꯍꯦꯛ ꯀꯥꯏꯈꯤꯕꯗ ꯑꯩꯈꯣꯏ ꯚꯦꯂꯤꯗ ꯂꯩꯕꯁꯤꯗꯤ ꯇꯨꯝꯅ ꯁꯤꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯅ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯆꯦꯛꯁꯟꯅ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯇꯦ ꯃꯣꯏꯒꯤ ꯄꯥꯡꯕꯒꯨꯝꯕ ꯁꯤꯅ ꯑꯩ ꯄꯥꯡ ꯉꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯃꯇꯝ ꯆꯥꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯤꯅꯗꯕꯤꯗ ꯑꯃꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤꯒꯤ ꯃꯊꯋꯥꯏ ꯊꯥꯒꯠꯄ ꯑꯣꯏꯅꯀꯣ ꯃꯣꯏꯒꯤ ꯑꯍꯦꯟꯕ ꯃꯊꯋꯥꯏ ꯍꯥꯞꯄ ꯑꯣꯏꯅ ꯍꯩꯗꯤ ꯃꯤꯡꯖꯦꯜ ꯀꯩꯅꯣ ꯇꯧꯅꯕ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯃꯇꯦꯡ ꯄꯥꯡꯁꯟꯃꯤꯟꯅꯕ ꯑꯩꯉꯣꯟꯗꯒꯤꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯂꯨꯄꯥ 10ꯗ ꯑꯣꯏꯔꯁꯨ 10ꯗ ꯑꯣꯏꯔꯁꯨ 50ꯗ ꯑꯣꯏꯔꯁꯨ 100ꯗ ꯑꯣꯏꯔꯁꯨ ꯑꯉꯝꯕꯗꯣ ꯑꯗꯨꯗꯣ ꯄꯥꯡꯕꯤꯕ ꯑꯩꯒꯤ ꯌꯨꯝꯒꯤꯁꯨ ꯃꯨꯠꯄ ꯌꯥꯗꯦ ꯆꯥꯗ ꯌꯥꯗꯦ ꯊꯛꯇ ꯌꯥꯗꯦ ꯐꯦꯃꯤꯂꯤ ꯄꯨꯅꯔꯛꯄ ꯈꯣꯠꯄ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯃꯥꯏꯀꯩ ꯂꯩꯈꯤꯗꯕꯁꯦ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣই ꯍꯧꯖꯤꯛ ꯊꯕꯛ ꯁꯤꯟꯐꯝ ꯂꯦꯞꯄꯤꯕꯅꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯇꯣꯂꯣꯞ ꯆꯥꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯝꯇ ꯌꯥꯎꯗꯦ ꯁꯤꯗꯩꯗ ꯏꯄꯥꯅ ꯍꯥꯟꯅ ꯆꯥꯔꯝꯕꯗꯨꯗꯤ ꯏꯃꯥꯒꯤꯗ ꯄꯦꯟꯁꯤꯟ ꯃꯆꯥ ꯑꯃꯈꯛ ꯐꯪꯕꯗꯨꯅ ꯌꯥꯗꯦ ꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯥꯒꯤ ꯏꯅꯥꯎꯄꯤꯒꯤ ꯃꯆꯥ ꯑꯃꯈꯛꯀꯤ ꯃꯤꯡ ꯆꯟꯕꯕꯨ ꯀꯣꯟꯅꯗꯦ ꯑꯗꯨꯅ ꯁꯤ ꯂꯩꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯁꯨꯔꯒ ꯇꯧꯔꯒ ꯑꯦꯗꯃꯤꯁꯟ ꯇꯧꯔꯒ ꯁ꯭ꯀꯨꯜ ꯇꯝꯃꯤꯅꯤ ꯁ꯭ꯀꯨꯜ ꯐꯤꯁ ꯊꯤꯔꯤꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯗꯨꯝ ꯈꯪꯉꯤꯗꯨꯉꯥꯏ ꯁ꯭ꯀꯨꯜ ꯐꯤꯁꯇꯤ ꯊꯥ ꯑꯃꯒꯤ ꯂꯨꯄꯥ 100 ꯂꯧꯗ꯭ꯔꯦ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯇꯝꯕ ꯃꯇꯝꯗꯗꯤ ꯂꯨꯄꯥ 95 55 100 ꯁꯤꯅ ꯈ꯭ꯋꯥꯏ ꯆꯥꯎꯋꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯉꯥꯡ 11 12 ꯑꯃ ꯇꯝꯕꯗ ꯁ꯭ꯀꯨꯜ ꯐꯤꯁ ꯊꯥꯒꯤ 2,250 3,000 ꯂꯧꯅꯔꯦ ꯇꯨꯏꯁꯟ ꯐꯤ ꯑꯃ ꯂꯧꯕꯗ 1,500 ꯂꯧꯅꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯇꯨꯏꯁꯟ ꯇꯝꯕꯗ ꯑꯗꯨꯗꯨꯅ ꯄꯩꯁꯥꯁꯦ ꯑꯝꯇ ꯀꯣꯟꯅꯕ ꯅꯠꯇꯦ ꯀꯩꯒꯤꯅꯣꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ 4 5 ꯄꯨꯔꯛꯏꯁꯦ ꯃꯥꯏꯀꯦꯜꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯇꯧꯕꯁꯦ ꯃꯥꯒꯤ ꯊꯕꯛꯁꯤꯃ ꯄꯨꯔꯥ ꯍꯣꯍꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ 5 ꯇꯨꯛꯁꯦ ꯆꯥꯃꯤꯟꯅꯔꯤꯅꯤ ꯏꯃꯥꯎ ꯀꯔꯤ ꯋꯥꯕꯗ ꯁꯤꯗꯩꯗ ꯀꯅꯥꯒꯤ ꯆꯦꯡ ꯆꯥꯛ ꯀꯔꯤ ꯀꯔꯥ ꯄꯨꯕꯁꯤꯗ ꯍꯧꯖꯤꯛ ꯋꯥꯍꯧꯔꯤꯁꯦ ꯄꯨꯔꯥ ꯍꯣꯔꯒ ꯂꯩꯍꯧꯔꯤꯁꯦ ꯗꯨꯀꯥꯟꯗꯒꯤ ꯈꯔ ꯂꯥꯛꯆꯕ ꯁꯦꯟꯐꯝꯁꯤꯅ ꯑꯩꯈꯣꯏ ꯌꯦꯟꯅꯔꯒ ꯆꯥꯔꯤꯅꯦꯕ ꯑꯗꯨ ꯑꯌꯥꯝꯕꯅꯗꯤ ꯀꯣꯟꯅꯗꯕꯒꯨꯝꯕꯅꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯣꯜꯂꯤꯕ ꯄꯣꯠ ꯆꯩꯁꯤꯗꯤ ꯆꯥꯕ ꯌꯥꯕ ꯄꯣꯠ ꯑꯃꯠꯇ ꯅꯠꯇꯦꯕ ꯍꯧꯖꯤꯛꯀꯤꯅꯗꯤ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯁꯥꯟꯅꯄꯣꯠꯅꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯦꯟ ꯄꯥꯏꯕ ꯃꯤꯅ ꯂꯩꯕꯅ ꯑꯌꯥꯝꯕꯅꯦꯕ ꯄꯥꯏꯗꯕ ꯃꯤꯅꯗꯤ ꯊꯣꯏꯅ ꯂꯩꯕ ꯑꯣꯏꯗꯦꯕ ꯉꯝꯁꯨ ꯉꯝꯗꯦꯕ ꯁꯤꯗꯁꯨ ꯕꯣꯛꯁꯇꯒ ꯌꯥꯎꯔ ꯂꯩꯔꯤꯁꯦ ꯁꯤꯁꯤꯅ ꯃꯥꯅ ꯆꯦꯟꯖꯔꯝꯕꯅꯦ ꯁꯥꯏꯀꯜ ꯃꯥꯁꯦ ꯁꯥꯏꯀꯜ ꯁꯦꯝꯕꯁꯨ ꯌꯥꯝ ꯍꯩꯌꯦꯕ ꯁꯥꯏꯀꯜ ꯁꯦꯝꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯆꯨꯝꯅꯩ ꯁꯥꯏꯀꯜ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯒꯤꯌꯔ ꯌꯥꯎꯕ ꯁꯥꯏꯀꯜꯗꯣ ꯒꯤꯌꯔ ꯌꯥꯎꯕ ꯁꯥꯏꯀꯜꯗꯣ ꯑꯗꯨꯗꯣ ꯁꯦꯝꯕ ꯌꯥꯝ ꯍꯩꯌꯦꯕ ꯃꯁꯤ ꯃꯥꯅ ꯇꯝꯃꯨꯕꯗꯤ ꯅꯠꯇꯦꯀꯣ ꯃꯥꯏ ꯃꯁꯥꯒꯤ ꯄꯤꯊꯣꯛꯆꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯥꯁꯦ ꯁꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜꯒꯤ ꯁꯨꯝꯕ ꯑꯦꯁꯦꯁꯔꯤꯒꯨꯝꯕ ꯁꯨꯝꯕꯁꯤ ꯃꯥꯅ ꯌꯥꯝ ꯈꯪꯉꯦ ꯑꯗꯒꯤ ꯁꯥꯏꯀꯜ ꯁꯦꯝꯕ ꯌꯥꯝ ꯍꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯣꯔꯦꯒꯤ ꯏ ꯕꯥꯏꯛ ꯑꯅ ꯑꯉꯥꯡꯅ ꯇꯣꯡꯉ ꯊꯧ ꯌꯥꯕ ꯖꯤꯞꯀꯨꯝꯕ ꯀꯩꯒꯨꯝꯕꯗꯣ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯥꯅ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯅ ꯁꯦꯝꯃꯦꯕ ꯑꯗꯨꯁꯨ ꯁꯦꯝꯕ ꯌꯥꯝ ꯐꯖꯅ ꯍꯩꯌꯦꯕꯀꯣ ꯁꯦꯝꯐꯝ ꯂꯩꯇ꯭ꯔ ꯃꯌꯥꯝꯁꯨ ꯀꯣꯏꯅ ꯉꯥꯎꯅꯗꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯄꯨꯔ ꯂꯥꯛꯀꯅꯦꯕ ꯑꯗ ꯃꯥꯏ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯍꯨꯝ ꯂꯩ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯇꯥꯏꯞꯇ ꯍꯥꯏꯗꯤ ꯄꯨꯂꯞ ꯃꯣꯏꯁꯨ ꯑꯗꯨꯝ ꯍꯤꯡꯖꯔꯤꯅꯦꯕ ꯁꯦꯡꯅ ꯃꯥꯅ ꯊꯕꯛ ꯄꯤꯔꯝꯕ ꯍꯩꯍꯟꯕ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯍꯩ ꯀꯩꯅ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯣꯏ ꯁꯥꯏꯀꯜ ꯑꯦꯁꯦꯝꯕꯜ ꯇꯧꯕ ꯁꯦꯝꯕ ꯁꯥꯕ ꯂꯩꯔꯤꯁꯦ ꯇꯥꯃꯨꯜ ꯃꯆꯥ ꯑꯃꯅꯦ ꯅꯨꯄꯤ ꯃꯆꯥ ꯁꯨꯝ ꯃꯣꯏ ꯋꯥꯕꯗꯨ ꯎꯕꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯑꯣꯏꯁꯅꯨ ꯌꯥꯝ ꯃꯥꯏꯀꯩꯗꯒꯤ ꯑꯔꯣꯏꯕꯗ ꯑꯝꯇꯪ ꯑꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤꯁꯦ ꯁꯤꯃꯗꯤ ꯑꯩ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯋꯥ ꯑꯃ ꯍꯥꯏꯖꯒꯦꯕꯀꯣ ꯃꯥꯅ ꯍꯥꯏꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯦ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯦ ꯁꯦꯟ ꯌꯥꯝ ꯆꯪꯉꯦꯕ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯦ ꯑꯩꯈꯣꯏꯅ ꯈꯥꯏꯅꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯗꯣꯅꯦꯁꯟ ꯇꯧꯅꯤꯡꯉꯦꯅ ꯄꯪꯇꯧ ꯇꯧꯕꯁꯨ ꯃꯤꯅ ꯂꯥꯟꯅ ꯂꯧꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯁꯦ ꯁꯦꯟ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯃ ꯇꯧꯔꯒꯗꯤ ꯁꯦꯟꯁꯦ ꯌꯥꯝ ꯆꯪꯉꯦ ꯆꯥꯗꯕꯁꯨ ꯊꯛꯇꯕꯁꯨ ꯌꯥꯄꯣꯠꯇꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯝꯊꯥ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯗ ꯔꯦꯀꯣꯔꯠ ꯅꯨꯡ ꯀꯩꯀꯥ ꯎꯞꯇ ꯌꯥꯄꯣꯠꯇꯦꯀꯣ ꯑꯗꯨꯅ ꯌꯥꯔꯤꯉꯩꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥ ꯃꯇꯝꯗ ꯆꯥꯔꯁꯨ ꯑꯩꯈꯣꯏꯁꯤ ꯂꯨꯄꯥ ꯀ꯭ꯋꯥ ꯃꯇꯝꯗꯁꯦ ꯑꯩ ꯏꯁꯥꯕꯨ ꯀ꯭ꯋꯥꯕꯨꯗꯤ ꯆꯥꯖꯗꯦꯀꯣ ꯂꯨꯄꯥ 10ꯒꯤ ꯃꯈꯥꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦꯕ 90 50 ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯟ ꯇꯧꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯀ꯭ꯋꯥꯁꯦ ꯊꯤꯡꯉꯨ ꯍꯥꯏꯕ ꯅꯠꯇꯦ ꯆꯥꯗ꯭ꯔꯒꯁꯨ ꯌꯥꯕ ꯄꯣꯠꯅꯦꯕ ꯆꯥꯗ꯭ꯔꯒꯁꯨ ꯍꯥꯏꯕꯗꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯕ ꯄꯣꯠꯁꯦ ꯆꯥꯗ꯭ꯔꯁꯨ ꯌꯥꯕ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯑꯁꯦꯕ ꯑꯗꯣ ꯊꯥꯗꯣꯛꯑꯁꯦ ꯑꯗꯣ ꯁꯤꯒꯤ ꯄꯩꯁꯥꯁꯤꯅ ꯑꯩꯈꯣꯏ ꯈꯥꯏꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯉꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯟꯁꯨ ꯌꯥꯝ ꯋꯥꯅ ꯍꯧꯖꯤꯛ ꯀꯅꯥ ꯍꯥꯏꯕꯗꯤ ꯀꯩꯅꯣꯅ ꯉꯁꯥꯏꯒꯤ ꯀꯅꯥꯕꯨ ꯀꯩ ꯇꯧꯔꯛꯇꯣꯏꯅꯣ ꯃꯆꯥꯁꯤꯡꯁꯦ ꯁꯪꯕꯗ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯇꯨꯝꯖꯕ ꯅꯠꯇ꯭ꯔꯦꯕ ꯌꯨꯝꯗ ꯇꯨꯝꯖꯕ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯆꯔꯨꯒꯤ ꯃꯣꯝꯄꯥꯛꯇꯣ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯇꯠꯂꯤ ꯇꯧꯕꯗꯨꯗꯩꯗ ꯇꯣꯡꯅ ꯊꯥꯖꯤꯜꯂꯒ ꯃꯗꯨꯗꯩꯗ ꯐꯩꯖꯨꯞ ꯌꯥꯎꯕ ꯌꯥꯎꯗꯕꯩ ꯇꯧꯔꯒ ꯃꯩ ꯇꯤꯛꯄꯣꯏ ꯇꯤꯛꯇꯕꯩ ꯇꯧꯔꯒ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤꯅꯦꯕ ꯑꯗꯩꯗꯤ ꯃꯈꯣꯟ ꯊꯣꯛꯆꯜꯂꯛꯑꯗꯤ ꯅꯣꯡꯃꯩ ꯀꯥꯞꯅꯩꯅ ꯅꯣꯡꯃꯩꯒꯤ ꯃꯈꯣꯟ ꯊꯣꯛꯂꯛꯑꯗꯤ ꯋꯥꯔꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯔꯤꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯦꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯕ ꯄꯣꯠꯅꯤꯅ ꯃꯌꯥꯝꯅ ꯈꯤꯇꯪ ꯋꯥꯈꯜ ꯇꯥꯕꯤꯔꯀꯥꯟꯗꯀꯣ ꯑꯩꯈꯣꯏ ꯆꯥꯗ ꯌꯥꯗꯕ ꯄꯣꯠꯁꯤꯗꯪ ꯇꯧꯁꯤ
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯒꯨꯝꯕ ꯆꯨꯔꯨꯞꯀꯨꯝꯕ ꯑꯗꯩ ꯀꯩꯅꯣꯒꯨꯝꯕꯁꯦ ꯌꯨꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯦꯡꯁꯦꯕ ꯚꯦꯟꯗꯔ ꯂꯩꯕ ꯃꯐꯝꯗ ꯆꯠꯁꯦꯕ ꯍꯧꯖꯤꯛ ꯒꯥꯔꯤ ꯈꯝꯕꯝ ꯂꯩꯇꯦ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯔꯝꯒꯅꯦꯕ ꯑꯗꯣ ꯚꯦꯟꯗꯔ ꯂꯩꯕ ꯃꯐꯝꯗ ꯌꯨ ꯊꯛꯄ ꯆꯪꯁꯦꯅ ꯍꯥꯏꯔꯒꯗꯤ mi ani mana mathanari thakpa changroiba yamdada ma mi ahum natra mi mari yamdada mi ani harone ma mi ani do thakpa matamda ma yamdada ma mobile ni dugi pullaga lupa chani da chahumdi isam samna henba cross tawroi si tangai phadaba hingda yadaba koi chana thaknaba tawraga aduna ahen baduna akoi kanoduna paisa duna akoi ahen ba sen duna akoi tungjala khaga bi na pula puthro haibusu hojikti kano tawroi yaningoi ba aduna kha anamba puthoknara khainaraga akoi lan se kamai tawsige lan sida akoi lan mak kapa ngamdraga su haidi lan mak chappa ngamdraga su akoina lawba yaba thongdang haidi akoina aidi ichanna si lawba ngami thongdang sida lawba ngami hai poto thongdang si longnaraga matang mating pa akoi lan je matang habi vendor phamiba akoi dukan vendor phambiba kangudnasu wakhan khara tabiu sengna hagadi yu lising ja yon ganu haiba nate thaiba laiba kangudaju thaiba do limit amagi changda thaw adudagi khara kakthar pa arimba paisa do landoina haidi khunga aibasing adu imai ben myama sangiba ko sinya adudoina mating kha pangminase sengna hagadi matamanga de sokpoti aduga aimtaga kenung ka haijeninge sengna uzik tawriba lanje yengbadi am ngamdre di moina state police haija khoi mani state police security ki matang da ka hena wari di sa ate kenom ta sumpan ge tawa state police ka swam yam ba nate ba akhoi khun ngak pa je leiram dragadi akhoi imphal je doramne na ai wakhan da leijai ba akhoi ngarang sport ta chalu da khangjare ba ai gi observation hai tare security thoina wate hai tare matam chaba order changi ko kham chaba order changi tangai phadaba order khara da ka oi aduga khun ngai mapi mapa oi ba singna yamne ingna le howe ba yamne ingna le howe di khun ngak pa je irai ba oiram drbe ningi e ba laisin parak thari khoi ngarang yobu du pung ahung ga minini phunga sai de yoksal le ba ado khoi thieng oi da ba ning ne thienge adu khoi halak pa mam me dum haidi pung ahung ga minin fuga je khoi sida de dum sari dum moi ada diam ingore ba adu moina lilauri phuri sing do kai haidi ne hong di kai sulum ba phuri am ta na te ba ingam ngani adu sengna khoi sida inda da chang da thak ta na cha da ngaur ga khoi gi lupa sa ma na thak ya ba adu da lupa yang khai dang tha ga yang khai lema laga adu do in mating pa gi se sengna haraga di ai ima da laksa ke kwa ima su ngasai dagi ai na hangning bo hang khra su la ima yang kuina su hang jabai kai no da ima se bp patient su oi habi ko ima su na kan dam tang ichanu pa gi phumung da pham su tang pham se ma hai pham bi yai na khu su kai de nei ma ho yai isam ba si lai gi dei pham ma se isa si min ge hai ha thamoi dagi ima kapti ga nu ko athoba pokpa apok pini na try ima dagi khoina tajani gi se ima ichanu pa mayam lei de khoi mayam lei dana khoi su lak sari se ima gi mateng pangba leibak mayam su lak piri jingkhong jingya dagi ima gi mana ta lak laga ichanu pa lei gi da bodo ai su khoi su ichani makhoina chali do khoi gi da maktani haina ima pambom tingba lak piri ba mayam na ima gi yum da lak tana khotana mateng pang la ba se sida ima gi thamoi da kari phawi do su tang tham yam nungai sa sing moi lak pi ba khop hang bi se hangon da nungai yam na aduga kari haigadon khangdi abi yamna kano kari ayo phangde ya ima aduga ina hangjani bom su leiba ima isu yami cha yami natra samna hada manipuri maron da senga hai chayam pokpa gai do ima da thengna biri ne ba adu lak liba senpham sina khajik tang oiba chaga da ba mayam leiba adu kona da ba gi potsi yam thoi ima da marak ta chaning ba matam da ima icha sing sida haiba ngam da ba tanja ga da yaw khibra kano ya lai ta bani na kan hai bu ngam da bu yawe moi da yam da bu ima ado ima icha lai ba sen si ga yang no ro ga di cha isu sing si ge da ha di ai wa li ba sa ima ado icha no pa ga da kasu wakat pa tawde natra tawde adegi dum lai ba khara sina dum yana ba pa na dum chatmin na ba ni chatmin ba adu yana ba sin ba ima ado kona na ba mi ma sen di ai pu san ning de hoi ado lai ba khara sina wong na sin de ni ba hoi ima se he yeng ba matam da nunga yai pha bai mung wat pa da ba ima su mali ko he yeng ba matam mayam ba su dum hayam dong ma ma hai ye ba na ma ba len hoi ado ima ichanu pa di mayam gi da mak ta ima na ka thok pi gre na tra ne ma ka thok pi isa da thamoi da awa ba di dum phawrang ani ko phawi awa ba phawi ka thok khre isa se adu ka thok awa ba phawi adu ga hajik se
กันโอกี้เชี่ยกระทบเครอิชาเช่พี่นั่นอิชาเช่กับมายามมีตรงนั้นกระทบเครอาจจะนะมายามกีงานสินค้าคุณง่ายอิชาสิชูสิงง่ายบอกคนมายามเท่านั้นเลยอยู่เท่านั้นเลยบ่อยู่มังโกลอยู่อาจจะนะฮันเดอร์เปอร์เลยนู่อาจจะนะนาเดียกตบะอิมาเลบักกุงาเพิ่งงาบ่อยู่อาจจะบัวปีงานอิมาเนี่ยปีสินี่ช่วยจะงามตบะไม่ปักประสูไม่ปักป่วยโยอาจจะไก่เนาะอิมาเสียงนะฮะมายามจะสุดทำใจกันอิมาเสียงว่างงมาสิที่ไม่ให้จะทำได้ด้วยทั้งหมดจะดีโยมันกันเลยนะครับพงทุกพงงแต่บางทีพิมพ์ดูนี่อาจจะสิ่งที่อิสานปาดาดาให้กันนะอิสานปาเสียฉันน้อยกี่ดาดาให้กันนะอามาบุยกันนะสินะสุอร่อยบุโอสนุอิมาอโดนี่โปรกิเลงะเลยดีกว่าคอย honorable CM เลยบิริบาปาบุญบิเรียนเซ่honorable CM เลยบิริบา MLA ไปบิริบา minister ไปบิริบามายามดันกว่าอิมานะอีปากุมบสุวยด้วยนี่นัตระเนี่ยอโดก็อิมานะที่ตุ้มลอยฮัลมันนี่ให้นักการเลงะไปบิสิ่งสิดาอิมากี่ไม่เคยตะกี้กะรีให้บินิงก์ทั่วปุ๊บกี่มวยนะกะรีทำบินิงก์อิมาอีบุงบิเรียนดาวามตาให้จักเกไอ้น่ะอโดก็ว่ากันว่าเอาสิเชื่อลานที่โลชันบิโรเอาคุยสิว่าเป็นลัวเลยอดูนะมาค่ะกันก็ดีให้กันตรงข้างดีโลชันภาษีปามไหมอิมามันนี่ปลูกมีอันดับจริงคงจริงอันดับคุณนักเลยว่าใจสู้สิ่งด้วยนักคุยกี่ใบเดย์นักคุยกี่มันตะวันปามตะเลยใบเดย์มาอันดับสองก็มันมาเต็งปังบิวให้ไปคนอ้อมตั้งเราวิรามแบบอิชูซาน้อยจริงคงชาเลยแบบคุณมักอัมตาหันดับไปอาเดอดูก็ทั้งงามโบอยู่ไม่ปะปูอยู่นี่ฮันน่ะดับะอะไรกี้ไม่ปักโปอยู่น่าใจมาไม่ปะปูอยู่ให้กว่าอะไรกี้ให้นี่เสียทุบมาตำดลานเสร็จแล้วก็ทุบมาตำดลานเสร็จแล้วฉันบะเอ็งน่ะตับนั่นเลยบังอันบะพี่น่ะบิวโซดาจะไอ้ครัมจรีแต่เสียงในอิมาคุยในอิมาดักกลักจะบ่ให้กันเลยอิมานะคุยวิดีโอน้ำตากันที่อิมาแต่เสียงนะคุยตรงว่าหังกันตั้งหังกันดาทบปกปีสิ่งที่ไอ้มันน่าให้ตาเลยอิมากี่ยมดักเสียจะคุมพูนี่ถ้วยชูบะยมเนี่ยบอกว่าทบยมเนี่ยบะอิมากี่มิตรกี่คุยปีตาบีกันนู่นไอ้คุยนักกันน่ะสุให้จับตัวอิมากว่าอิมาน่ะสุดเท่านั้นเลยนะทบปกปีมวยนะไอ้ปีตาฮัลโหลจานุปาให้แต่นะเท่านั้นเลยนะขาดเชียกับปีตาฮัลโหลให้นะมายามมังดาสุทบปกปีอิมานี่ตำสันยังไงโอ้ยปีอิมานี่ให้นะสุมายามนะสุอิบิระอีกว่าอิมาว่าแต่บ่อยวิวอิมาอิจานุปามจักรก็จุอิจานุปายามบะไม่ยามได้เฮาริดนะยามบะสิ่งสินะอิจานุปาดูนะบุรัมบะมาพัมสิ่งดูสูฟุกัดปังบะโอยสนุกว่าวัดตะปาตะวันไม่โอยสนุกว่าอิมาใจบ่ได้พูงำจะบ่อยจักสักบ่อยจักดูก็ไม่ยามสิ่งไม่ฟิกสิ่งงั้นสิ่งโปรแกรมสิ่งลดเล็กปะดายามไม่ยามมันนะคุยลุยชันว่าให้ไว้นะทำอยู่กว่ามันนี่พูดกี่ยามได้ให้ตาเองใส่ที่วิดีโอยังบิริบมันนี่พูดยามได้ไม่ใช่พูดยามไปบิริงั้นสิ่งลุยชันว่าให้ตาเองยามมันนะอิมุงสิ่งทบูมวยนะเลยคิดว่าทบกี้ไม่ยามบะมวยนะลุยชันว่าให้ก็ตั้งทำอยู่มาเสียคุยอัฐวุฒินะถ้าดูเครียดนะคุยจริงคงจริงอย่างแต่คนง่ายแบบมีสิ่งเดียวพวกนี้หันแต่ไปยาดีพวกนี้ทวดไปนะคนจะทวดกันเนี่ยดูก็มาคุยกันว่าสิ่งเดียวคุยมันพวกง่ายแบบสิ่งเดียวคุยมาเลยบักเนี่ยขัดละก็ร้อยนะมาพวกนี้ทวดนะงับปิวพวกนี้หันแต่ไปยาดีนี่มาน้องป้ามาเสียกันนะในยีเรนะให้ตาจูพวกนี้หันแต่แบบนี้หันแต่แบบแต่ยาดีชีดงต้องคุยมันนี่พูดตรงตั้งงานมีนาทีคุยแม่ในยัยพาร์ยามตรงไหนใช่ยามไปในยัยพาร์ยามตรงไหนใช่ยามบอกผมน่ะสู้มาดิอิมาน่ะสู้ซิมิทรีสิทธิ์มันหลักสามมาตามได้ไอ้ที่อินาวสินะเลยบิรัมบักกาแต่จังละก็ไอ้คุยปุ่นนวารีวัตไอสาวกิงหักตันจ้าปินาบิบะอามาดิอินาวน่ะปั๊มจารัมบะคนน่ะจารัมบะมาหักน่ะคุยว่าน่ะปั๊มจารัมบะคนน่ะจารัมบะสิงห์ดูมายามได้คุยกุบน่ะคุยอุหันบิบะอามาดิทำไมได้เลยบิรัมบะเป็นดับขารดิสวยแต่นั่งสิซิมิทรีสิกิตาบิคิดระบะคนเราให้นั่งมิงทอนจ้าบะอดุมบะ60 second episode สิดาตาบะพังบิรัมกันให้นั่งสู้มายามนั่งขันใจมายามนั่งสิมิทรีสิกิโปรแกรมไมเคิลเดฟลงทงบะมาทบนะเลยคิดว่ากี้ขันนับโปรแกรมมันโอ้ยนะทำจริบะมณีปุกิมยามดามณีปุมยามกิดมักมังจิลฐานจักรบะทว่ามาหักนะจักขีบะสิมยามกิดมักใหญ่พนับกิดมักตานีตุงดาฮรุกลิบันนาฮาสิกิอิจ้าอิสุสิกิดมักตุงลำจักกิดมักตามาหักนะมังจิลฐานจักขีบะนี่ให้บกี้เมสเซสสิปีนะบกิดมักสิ่งจะไม่ทรีสิ่งหลักสบดีมายามนะสู้อิมุงมนุงโบนุงชีนะคุยอังกัมบะมาเต็งปังบิบะอังกัมบะทาวนาฮับบิบะอิมากิมันักตะลักบิบะยามบะสิ่งมันักตะลักบิระกะเซลทักกิมาเต็งปังบะนัตตะบะคุยทาวนาฮับบิบะให้ตาเรเลยกิดบะสิ่งสิไอ้คุยกิดมักตะเลยกิดบะดีไอ้คุยสุนัขคุยกิดมักตาวาบะสรุปยารีให้บะนั่นสิ่งบะว่าให้สิ่งคอมเมนต์เซกชันดามาดีมาพัมมาสิดาทงพัมมาพัมเสลักบิระกะอังกัมบะมาเต็งปังบิบะอังกัมบะสปอร์ตตัวลักบิวสิ่งที่ไม่ทรีสิกิไลฟ์สิบุสุแชร์ตัววิมละกะอะตรงนี้ทำไมดาพาวบัวให้สิ่งดูสุคอมเมนต์เซกชันดาทำวิมละกะมาปุ่งผ่านบิบะโปรแกรมอามาสู้งาสิสิ่งไม่ทรีสิโปรแกรมมาสิว่าเห็นบิวให้บะว่าฟังมาสิทำจับบอลเลยนะงาสิเกี่ยวกับนี้สิ่งที่ไม่ทรีสิกิ
ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯃꯌꯥꯝ ꯑꯍꯟꯁꯤꯡꯗꯨꯗꯤ ꯍꯥꯞꯄꯅꯤꯕ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯅꯣꯏꯒꯤ ꯇꯧꯔꯒ ꯗꯗꯥ ꯌꯥꯎꯍꯟꯒꯗꯕꯅꯤ ꯁꯣꯏ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯐꯦꯠꯇꯪ ꯗꯗꯥ ꯑꯍꯟꯗꯣ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯁꯛ ꯇꯥꯛꯆꯔꯝꯒꯦ ꯑꯗꯨꯒ ꯂꯥꯏꯕ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯋꯥꯗꯤ ꯉꯥꯡꯍꯜꯂꯔꯣꯏꯁꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯝ ꯐꯝꯖꯔꯁꯅꯨ ꯏꯃꯥ ꯑꯗꯨꯝ ꯐꯝꯖꯔꯁꯅꯨ ꯌꯥꯔꯦ ꯃꯃꯥꯡ ꯊꯥꯕꯤꯔꯣ ꯌꯥꯔꯦ ꯃꯌꯥꯝꯕ ꯑꯍꯨꯝꯁꯨ ꯃꯤꯡꯗꯣ ꯇꯥꯏꯕꯣ ꯃꯥꯏꯀꯦꯜ ꯂꯩꯈꯤꯗꯕ ꯃꯤꯡꯗꯣ ꯅꯣꯡꯊꯣꯡꯕꯝ ꯕꯤꯅꯣꯗ ꯊꯣꯝꯕꯝ ꯕꯤꯅꯣ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯛ ꯇꯥꯛꯄꯤꯔꯣ ꯂꯥꯛꯑꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤ ꯁꯤꯅ ꯏꯌꯥꯝꯕ ꯈ꯭ꯋꯥꯏ ꯑꯍꯟ ꯃꯥꯏꯀꯦꯜ ꯑꯊꯧꯕ ꯂꯩꯈꯤꯗꯕꯗꯣ ꯑꯗꯨꯒꯤ ꯅꯣꯡꯊꯣꯡꯕꯝ ꯌꯥꯏ ꯔꯥꯖꯦꯁ ꯂꯧꯊꯣꯛꯄꯤꯔꯣ ꯁꯤꯅ ꯅꯣꯡꯊꯣꯡꯕꯝ ꯔꯥꯖꯦꯁ ꯏꯪꯒꯅꯤ ꯅꯣꯡꯊꯣꯡꯕꯝ ꯔꯥꯖꯦꯁ ꯑꯣꯏꯒꯅꯤ ꯃꯌꯥꯝꯅꯁꯨ ꯁꯤ ꯃꯩꯇ꯭ꯔꯤꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯍꯥꯞꯄꯤꯕ ꯑꯣꯏꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯋꯥꯍꯩ ꯑꯃꯃꯝꯇꯪ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯁꯤ ꯃꯩꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯒꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃ ꯑꯩꯈꯣꯏ ꯁꯤ ꯃꯩꯇ꯭ꯔꯤꯁꯤꯒꯤ ꯒ꯭ꯔꯨꯞ ꯃꯦꯝꯕꯔꯅꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯂꯥꯛꯄꯤꯕꯅꯤ ꯁꯤ ꯃꯩꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯇꯔꯦꯠ ꯁꯦꯟꯖꯥ ꯑꯩꯈꯣꯏ ꯑꯊꯧꯕꯁꯤꯡꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯀꯠꯆꯩ ꯉꯁꯤ ꯏꯌꯥꯝꯕꯁꯤꯅ ꯑꯩꯈꯣꯏ ꯁꯤ ꯃꯩꯇ꯭ꯔꯤꯁꯤ ꯇꯤꯝ ꯃꯦꯝꯕꯔ ꯃꯍꯨꯠ ꯁꯤꯟꯕꯤꯔꯒ ꯑꯉꯝꯕ ꯁꯦꯟ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤ ꯀꯔꯝꯕ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯣ ꯍꯥꯏꯕ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯇꯔꯦꯠ ꯁꯦꯟꯖꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯋꯦꯁ ꯕꯦꯡꯒꯣꯜꯒꯤ ꯅꯗꯤꯌꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯌꯥꯝꯅ ꯅꯕꯗꯤꯞ ꯗꯥꯝ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕꯤꯔꯤꯕ ꯖꯒꯥ ꯑꯁꯤꯗꯒꯤ ꯃꯣꯏ ꯌꯨꯝ 7-9 ꯑꯥꯗ ꯂꯩ ꯏꯃꯨꯡ ꯐꯦꯃꯤꯂꯤ ꯃꯈꯣꯏꯅ ꯑꯉꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯔꯕ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯉꯣꯏꯗꯣꯏꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯑꯉꯝꯕ ꯑꯥꯗꯒꯤ ꯄꯣꯠ ꯊꯥꯔꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯐꯤꯖꯤꯀꯦꯜꯂꯤ ꯏꯟꯚꯣꯜቭ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯤꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯃꯥꯡꯊꯪꯗꯁꯨ ꯃꯌꯥꯝ ꯑꯃ ꯄꯥꯡꯕꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯃꯣꯏꯅ ꯀꯦꯁ ꯑꯣꯏꯅ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯃꯥꯏꯀꯦꯜꯒꯤ ꯏꯃꯥꯗꯁꯨ ꯑꯉꯝꯕ ꯃꯈꯥ ꯇꯥꯕꯁꯨ ꯑꯩꯈꯣꯏ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯑꯍꯦꯟꯕ ꯄꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯅ ꯅꯕꯗꯤꯞ ꯗꯥꯝꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯇꯔꯨꯟ ꯑꯃꯗꯤ ꯑꯥꯔ.ꯀꯦ. ꯊꯣꯃꯥꯁ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯥꯝꯁꯤꯡꯗ ꯃꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯨꯡ 7-9 ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯡ ꯃꯩꯇ꯭ꯔꯤꯁꯤꯒꯁꯨ ꯂꯣꯏꯅꯖꯔꯕ ꯃꯇꯨꯡꯗꯁꯨ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯗ ꯑꯁꯨꯝꯅ ꯁꯤꯡ ꯃꯩꯇ꯭ꯔꯤꯁꯤꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯑꯣꯏꯕꯤꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯁꯤꯡ ꯃꯩꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯊꯧꯕꯒꯤꯗꯃꯛꯇ ꯁꯤꯌꯔ ꯇꯧꯕꯤꯔꯤꯕ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯁꯤꯡ ꯃꯩꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ